ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯇꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯁꯦꯠꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯔꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤꯒꯤ ꯇꯦꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡ, ꯏꯆꯥꯁꯤꯡ, ꯏꯅꯥꯎꯁꯤꯡ, ꯏꯄ꯭ꯋꯥꯁꯤꯡ, ꯏꯁꯨꯁꯤꯡ ꯈ꯭ꯋꯥꯏꯈꯤꯕꯤꯕꯨ ꯈꯨꯋꯥꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ, ꯅꯣꯡꯂꯨꯛꯆꯔꯤ, ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯐꯣꯀꯁ ꯇꯧꯖꯔꯒ ꯁꯤꯟꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯑꯃꯨꯛꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ꯫ ꯑꯩꯅꯁꯨ ꯑꯃꯨꯛꯇꯪ ꯇꯦꯛꯅꯤꯀꯦꯜꯂꯤ ꯆꯦꯛ ꯇꯧꯖꯒꯦ꯫ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯄꯥꯎꯗꯝꯕꯤꯌꯨ꯫ ꯑꯩꯍꯥꯛ ꯑꯩꯒꯤ ꯊꯧꯔꯝꯁꯤꯡꯁꯤ ꯁꯨꯝ ꯀꯥꯏꯗꯅ ꯇꯧꯖꯒꯦꯅ ꯃꯗꯨꯒꯤ ꯂꯥꯡꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ꯫ ꯑꯩꯁꯦ ꯃꯄꯥꯟꯗ ꯊꯣꯛꯀꯗꯧꯔꯕꯅꯤꯅ ꯌꯥꯝꯅ ꯑꯩꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯅ ꯈꯜꯂꯨꯗꯕ ꯄꯣꯠ ꯑꯃꯈꯛ ꯊꯦꯡꯅꯔꯛꯄꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛ ꯑꯩ ꯇꯝꯖꯒꯦ, ꯃꯌꯥꯝꯗ ꯑꯩ ꯁꯤꯌꯥꯔ ꯇꯧꯖꯒꯦ꯫ ꯅꯍꯥꯟꯁꯤ ꯑꯩ ꯆꯠꯂꯝꯗꯥꯏꯗ ꯑꯩꯈꯣꯏꯅ ꯒꯣꯕꯤꯟꯗ ꯈꯣꯏꯔꯝꯕ ꯆꯠꯆꯕ, ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯀꯩꯅꯣꯗ ꯏꯁꯀꯣꯟꯒꯤ ꯃꯅꯤ ꯃꯟꯗꯤꯔꯁꯤꯗ ꯑꯩ ꯏꯁꯥꯁꯤꯁꯨ ꯆꯍꯤ 3 ꯃꯄꯨꯡ ꯑꯗꯨꯃꯥꯏꯅ ꯑꯩ ꯂꯩꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩ ꯏꯁꯀꯣꯟꯒꯤ ꯃꯅꯤ ꯃꯟꯗꯤꯔꯁꯤꯁꯨ ꯑꯩꯅ ꯈꯣꯏꯔꯝꯖꯒꯦ ꯍꯥꯏꯗꯅ ꯈꯟꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯈꯣꯏꯔꯝꯒꯗꯧꯔꯤꯕꯁꯤ ꯄꯨꯡ 3:30 4ꯒꯤ ꯃꯪꯒ꯭ꯂꯥꯔꯇꯤꯁꯦ ꯃꯁꯤꯗꯤ ꯑꯝꯇ ꯌꯥꯎꯗꯕ ꯑꯩꯁꯦ ꯏꯄꯣꯛꯉꯩꯒꯤ ꯑꯝꯇ ꯌꯥꯎꯖꯗꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯩꯗ ꯑꯩꯅ ꯃꯪꯒ꯭ꯂꯥꯔꯇꯤꯁꯤ ꯌꯥꯝꯅ ꯑꯁꯤꯒꯤ ꯄ꯭ꯔꯦꯌꯔꯁꯤ ꯌꯥꯝ ꯌꯥꯎꯖꯅꯤꯡꯕꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯍꯧꯖꯤꯛ ꯂꯥꯏ ꯑꯣꯏꯈ꯭ꯔꯕꯅꯤ, ꯃꯥꯒꯤ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯪꯈ꯭ꯔꯕꯅꯤ, ꯔꯥꯃꯥꯅꯨꯖꯥ ꯑꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯇ꯭ꯌꯨꯁꯟꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯝꯕꯅꯤ꯫ ꯃꯥ ꯃꯇꯝꯗꯨꯗ ꯃꯥꯏ ꯃꯃꯤꯡꯁꯦ ꯔꯣꯕꯤꯟꯗ꯭ꯔꯣ ꯀꯧꯏ, ꯔꯣꯕꯤꯟꯗ꯭ꯔꯣ ꯁꯔꯃ꯫ ꯃꯣꯏ ꯀ꯭ꯂꯥꯁ 10 ꯇꯝꯃꯤꯉꯩꯗ ꯑꯩꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯈꯤꯕꯅꯤ꯫ ꯑꯗꯩꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏ, ꯏꯕꯨꯡꯉꯣ ꯑꯩ ꯅꯪꯒꯤ ꯏꯁꯀꯣꯟꯗ ꯂꯩꯔꯕꯅꯤꯅ ꯄꯨꯡ 4ꯒꯤ ꯑꯥꯔꯇꯤꯁꯦ ꯑꯩ ꯌꯥꯎꯗꯤ ꯌꯥꯎꯅꯤꯡꯈ꯭ꯔꯦꯗꯀꯣ, ꯑꯗꯨꯕꯨ ꯑꯗꯩꯗꯨꯗ ꯑꯩꯅ ꯂꯥꯛꯀꯗꯧꯕꯁꯤ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯒꯥꯔꯤ ꯊꯧꯕꯤꯅꯕ ꯍꯧꯒꯠꯄꯁꯨ ꯂꯩꯔꯔꯣꯏ, ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯌꯥꯝ ꯀꯩꯃꯧ ꯋꯥꯕꯤꯔꯨꯅꯨ, ꯑꯩ ꯒꯥꯔꯤ ꯊꯥꯖꯔꯛꯀꯦ ꯍꯥꯏ꯫ ꯑꯗ ꯃꯥꯅ ꯑꯗꯨꯗꯤ ꯑꯩꯗꯤ ꯀ꯭ꯔꯤꯁꯅꯅ ꯑꯗꯨꯝ ꯀ꯭ꯔꯤꯄꯥ ꯇꯧꯕꯤꯔꯦꯅ ꯑꯩꯅ ꯏꯕꯥꯅꯤꯁꯨ ꯐꯥꯒꯤꯁꯨ ꯑꯗꯨꯝ ꯇꯧꯅꯩ ꯐꯣꯟꯗ꯫ ꯑꯗꯨ ꯃꯥꯅ ꯑꯩ ꯊꯥꯖꯔꯛꯀꯦ ꯇꯧꯕꯗꯕꯨ ꯄꯨꯡ 3:30ꯒꯤꯗꯨꯗꯒꯤ ꯑꯩꯅ ꯁꯣꯝꯗꯒꯤ ꯊꯥꯖꯔꯛꯑꯒꯦ, ꯑꯗꯨꯒ ꯃꯇꯥꯖꯤꯅ ꯀꯩꯅꯣ ꯇꯧꯕꯤꯔꯣ, ꯃꯌꯥꯝꯅ ꯑꯗꯨꯗ ꯂꯦꯡꯕꯤꯔꯛꯑꯣ, ꯑꯗꯨꯒ ꯊꯤꯟꯁꯨ ꯊꯤꯟꯖꯒꯅꯤ ꯍꯥꯏꯔꯦ꯫ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯣ ꯑꯩꯅ ꯊꯥꯐꯧ ꯊꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯗꯔꯁꯟꯐꯧ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯄ꯭ꯂꯦꯖꯔ ꯑꯃ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯑꯩꯅ ꯊꯥꯕꯤꯔꯛꯑꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯌꯨꯝꯂꯣꯟꯅꯕꯗꯁꯨ ꯃꯥꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯃꯤꯟꯅꯩ, ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯛꯄꯅꯤ, ꯔꯥꯝ ꯄꯤꯌꯥꯔꯤ ꯍꯥꯏꯗꯅ ꯃꯥꯁꯨ ꯂꯥꯏ ꯌꯥꯝ ꯅꯤꯡꯕ꯫ ꯑꯗꯩꯗꯨꯗ ꯑꯩꯅ ꯅꯪ ꯏꯕꯥꯅꯤ ꯆꯠꯁꯤꯗꯅ, ꯇꯧꯕꯇꯕꯨ ꯅꯣꯏꯗ ꯒꯥꯔꯤꯗꯤ ꯊꯧꯖꯤꯜꯍꯜꯂꯅꯨ, ꯑꯩꯒ ꯃꯥꯒꯁꯦ ꯅꯛꯅꯩ, ꯑꯗꯩꯗ ꯅꯪ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯄꯨꯡ 3:30ꯗ ꯊꯨꯡꯉꯛꯄ ꯉꯝꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯕꯗ ꯏꯔꯥꯏ ꯂꯥꯏ ꯑꯗꯨꯗꯤ ꯃꯥꯗꯤ ꯏꯕꯥꯅꯤꯃꯛꯁꯦ 3:30 ꯑꯗꯨꯋꯥꯏꯗ ꯍꯦꯛ ꯂꯩꯒ ꯄꯤꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯌꯥꯝ ꯅꯨꯡꯁꯤꯅꯩ꯫ ꯑꯗꯩꯗꯤ ꯃꯥꯁꯨ ꯂꯥꯛꯑꯦ꯫ ꯑꯗꯩ ꯃꯥꯁꯤ ꯂꯥꯛꯑꯀꯥꯟꯗ ꯄꯨꯡ 3:30ꯁꯤꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃꯨꯛ ꯈꯤꯡꯉꯛꯑꯦꯕꯀꯣ꯫ ꯑꯩꯗꯤ 3:30 ꯑꯣꯏꯔꯣ 2:30 ꯑꯣꯏꯔꯣ ꯑꯩ ꯏꯆꯥꯁꯤ ꯃꯄꯥꯟꯗ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯥꯏꯗꯅ ꯂꯩꯈꯤꯕꯅꯤꯅ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯥꯏ꯫ ꯑꯗꯩꯗꯨꯗ ꯍꯜꯂꯣ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯑꯩꯗꯤ ꯉꯁꯥꯏ ꯒꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯀꯩꯝꯇ ꯑꯩ ꯂꯥꯝꯕ ꯐꯪꯗꯦ, ꯔꯥꯃꯥꯅꯨꯖꯥꯅ ꯐꯛꯇ ꯑꯃꯒꯤ ꯒꯥꯔꯤ ꯃꯣꯏ ꯏꯁꯀꯣꯟꯒꯤ ꯊꯥꯔꯛꯏ ꯃꯥꯜꯂꯦꯅ꯫ ꯑꯗꯨꯒꯗꯤ ꯑꯩ ꯏꯃꯥꯟꯅꯕꯤꯁꯤꯅ ꯑꯣꯏꯔꯝꯗꯣꯏꯅꯤꯀꯣ, ꯑꯩ ꯃꯦꯔꯤꯅꯥꯅꯦꯅ ꯍꯥꯏꯔꯛꯑꯦ꯫ ꯍꯩꯃꯥ ꯃꯦꯔꯤꯅꯥ ꯅꯪ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯅꯣ ꯁꯤꯅꯦ꯫ ꯀꯩꯅꯣ ꯑꯣꯖꯥ ꯂꯧ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏ ꯔꯥꯃꯥꯅꯨꯖꯥꯅ꯫ ꯑꯩꯗꯤ ꯏꯆꯥ ꯀꯥꯏꯅꯈꯤꯕꯗꯒꯤ ꯑꯩꯁꯨ ꯌꯥꯝ ꯐ꯭ꯔꯁꯇ꯭ꯔꯦꯇꯦꯠ ꯑꯣꯏꯗꯅ ꯉꯥꯎ ꯆꯠꯂꯝꯃꯝꯅꯦ, ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯀꯩꯅꯣꯒ ꯗꯤꯄ꯭ꯔꯦꯁꯟ ꯀꯅꯥꯒꯤ ꯂꯣꯏꯅꯃꯛ ꯁꯨꯔꯦ ꯑꯩꯉꯣꯟꯗ꯫ ꯑꯗꯣ ꯔꯥꯃꯥꯅꯨꯖꯥꯁꯤꯒꯤ ꯏꯁꯀꯣꯟꯗ ꯂꯩꯕ ꯏꯕꯨꯡꯉꯣꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦ ꯀꯟꯁꯣꯜ ꯇꯧꯕꯤꯔꯀꯥꯟꯗ ꯉꯁꯤ ꯑꯩꯁꯦ ꯆꯠꯂꯤꯅꯤ, ꯑꯗꯨꯅ ꯉꯁꯤꯁꯦ ꯑꯣꯖꯥ ꯂꯧꯕ ꯂꯥꯛꯏꯅꯦ ꯍꯥꯏꯔꯤꯅꯦ꯫ ꯎꯗ꯭ꯔꯤꯅꯤꯀꯣ ꯃꯁꯛꯇꯤ꯫
ꯄꯨꯡꯒ ꯃꯤꯅꯤꯠ ꯃꯔꯤ ꯇꯥꯗꯧꯕ ꯃꯤꯅꯤꯠ 10 ꯋꯥꯠꯂꯤꯉꯩꯁꯤꯗ ꯊꯨꯡꯉꯔꯦ ꯑꯩ ꯃꯔꯨꯞꯁꯨ ꯊꯨꯡꯉꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯒꯣꯕꯤꯟꯗꯒꯤ ꯗꯔꯁꯟ ꯏꯁꯀꯣꯟꯒꯤꯁꯤꯗ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯄꯨꯡ 4ꯒꯤꯁꯦ ꯃꯣꯏ ꯚꯛꯇ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯎꯕꯗ ꯉꯛꯄꯩ ꯋꯥꯅꯤ ꯉꯛꯄ ꯍꯥꯏꯗꯤ ꯄꯨꯡ 4ꯁꯤꯗ ꯄ꯭ꯔꯚꯨ ꯕꯣꯅꯃꯥꯂꯤ ꯑꯗꯩ ꯄ꯭ꯔꯚꯨ ꯑꯦꯀꯅꯥꯊ ꯑꯗꯒꯤ ꯑꯩꯅ ꯈꯪꯖꯕ ꯑꯗꯨꯒ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯗ꯭ꯔꯒꯁꯨ ꯃꯣꯏꯁꯦ ꯃꯊꯪ ꯃꯟꯗꯤꯔꯁꯤꯗ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯅ ꯑꯍꯥꯟꯕꯗ ꯄ꯭ꯔꯚꯨꯄꯥꯗ ꯈꯣꯏꯔꯝꯖꯔꯦ ꯁ꯭ꯋꯥꯃꯤ ꯃꯍꯥꯔꯥꯖ ꯈꯣꯏꯔꯝꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯅꯤ ꯃꯟꯗꯤꯔꯁꯤꯗ ꯀ꯭ꯔꯤꯁꯅꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯑꯀꯥꯟꯗ ꯑꯥꯔꯇꯤꯁꯤ ꯌꯥꯎꯏ ꯑꯗꯨ ꯃꯁꯤꯗ ꯑꯩꯒꯤ ꯐꯪꯅꯤꯡꯕ ꯌꯥꯝꯅ ꯁꯥꯟꯇꯤ ꯑꯃꯈꯛ ꯐꯪꯉꯦꯕ ꯍꯥꯟꯅ ꯂꯥꯏ ꯅꯤꯡꯕꯗ ꯐꯪꯕ ꯁꯥꯟꯇꯤꯗꯨꯗꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯐꯪꯕ ꯑꯩꯉꯣꯟꯗ ꯑꯩꯒꯤꯁꯦ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯁꯦ ꯑꯁ ꯅꯨꯡꯇꯤꯒꯤꯒ ꯁꯨꯃꯥꯏꯅ ꯆꯠ ꯐꯪꯉꯗꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯅ ꯀꯥꯏꯅ ꯈꯜꯂꯦꯕꯀꯣ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯄꯨꯡ 2ꯗ ꯍꯧꯒꯠꯂꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯥꯏꯒꯤ ꯂꯥꯏꯟꯙꯧꯒꯤ ꯙꯨꯞ ꯀꯠꯂꯝꯕ ꯏꯙꯧꯒꯤ ꯙꯨꯞ ꯀꯠꯂꯝꯕ ꯂꯣꯏ ꯇꯧꯔꯒ ꯑꯩꯁꯦ ꯄꯨꯡ 3 ꯇꯥꯗ꯭ꯔꯤꯑꯕ ꯑꯗꯒꯤꯗꯤ ꯏꯃꯥꯟꯅꯕꯤ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯏꯕꯦꯝꯃ ꯑꯗꯨ ꯃꯌꯥꯝꯗ ꯑꯩꯅ ꯄꯥꯎꯗꯝꯖꯔꯤ ꯄꯨꯝꯅꯃꯛ ꯌꯥꯝ ꯈꯣꯏꯔꯝꯖꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯁꯨ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯎꯕꯤꯗ꯭ꯔꯒꯗꯤ ꯑꯃꯨꯛꯇꯪ ꯌꯦꯡꯈꯠꯄꯤꯌꯨ ꯑꯩꯈꯣꯏꯅ ꯂꯨꯀꯤꯡ ꯏꯟꯋꯥꯔꯗ ꯑꯩꯅ ꯑꯩꯈꯣꯏ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯀꯟꯚꯔꯁꯦꯁꯟꯒꯤ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯍꯥꯞꯆꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯑꯗꯒꯤ ꯀꯣꯟꯐ꯭ꯂꯤꯛ ꯑꯩꯈꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯎꯕꯗꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯍꯣꯏꯒꯤ ꯂꯣꯡ ꯑꯗꯨꯒ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯂꯣꯡ ꯑꯣꯏꯔꯒꯁꯨ ꯃꯈꯥꯗ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯕ ꯀꯥꯟꯗꯒ ꯆꯠꯅꯤꯡꯉꯒ ꯆꯠꯄ ꯐꯪꯗ꯭ꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯚꯣꯂunteerꯒ ꯆꯣꯡꯊꯣꯔꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯄꯨꯕꯤꯕꯁꯦ ꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯔꯥꯃꯥꯅꯨꯖ ꯑꯃꯗꯤ ꯏꯃꯥꯅ ꯄꯟꯕꯤꯈ꯭ꯔꯦ ꯃꯔꯤꯅꯥ ꯑꯩꯅ ꯃꯤꯡ ꯑꯣꯏꯅ ꯑꯗꯨꯝ ꯄꯟꯖꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯇꯣꯝꯗ ꯆꯠꯄ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯑꯗꯨꯝ ꯑꯩꯅ ꯃꯣꯏꯅ ꯑꯌꯨꯛꯀꯤ ꯑꯥꯔꯇꯤ ꯑꯗꯒꯤ ꯅꯨꯡꯊꯤꯟꯒꯤꯒ ꯌꯥꯎꯅꯤꯡꯕꯁꯦ ꯁꯤꯒꯨꯝꯕꯁꯤ ꯕꯁꯀꯨꯝꯕ ꯑꯃ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯔꯚꯤꯁ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯀꯩꯅꯣ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯃꯁꯤ ꯔꯥꯃꯥꯅꯨꯖꯅꯁꯨ ꯃꯥꯒꯤ ꯑꯥꯏꯗꯤꯌꯥꯗ ꯂꯩꯕꯅꯤ ꯑꯗ ꯁꯤ ꯁꯣꯏꯗꯅ ꯑꯣꯏꯊꯣꯔꯛꯀꯅꯤꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯥꯅ ꯃꯁꯤ ꯍꯥꯏꯕꯤꯔꯛꯄꯗꯣ ꯏꯃꯥꯅ ꯐꯣꯇꯣ ꯁꯦꯌꯔ ꯇꯧꯕꯁꯦ ꯑꯝꯇꯪ ꯎꯠꯆꯔꯛꯀꯦ ꯃꯁꯤꯒꯤꯁꯤ ꯔꯥꯃꯥꯅꯨꯖꯒ ꯄ꯭ꯔꯚꯨꯄꯥꯗꯒꯤ ꯃꯅꯥꯛꯇ ꯅꯝꯕ ꯐꯣꯇꯣꯅꯤ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯃꯤ ꯗꯥꯃꯣꯗꯣꯔꯒꯤ ꯐꯣꯇꯣꯒꯤ ꯃꯅꯥꯛꯇ ꯅꯝꯕ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯑꯥꯔꯇꯤꯁꯦ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯏꯃꯥꯁꯤ ꯑꯃꯨꯛꯇꯪ ꯆꯠꯃꯤꯟꯅꯒꯦꯅ ꯈꯜꯂꯝꯕꯗꯨ ꯑꯩꯅꯗꯤ ꯉꯝꯃꯝꯗ꯭ꯔꯦ ꯑꯗꯨ ꯏꯃꯥꯅ ꯃꯗꯨ ꯃꯄꯨꯡ ꯐꯥꯔꯦꯅ ꯍꯥꯏꯕꯤꯕꯗ ꯌꯥꯝꯅ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯝꯇꯪ ꯇꯥꯛꯄꯤꯌꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯖꯔꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯅꯣꯡꯂꯨꯛꯆꯔꯤ ꯑꯩꯅ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯀꯨꯏꯅ ꯁꯨꯝ ꯑꯩꯒꯤꯗꯤ ꯋꯥꯔꯤ ꯃꯆꯥ ꯀꯜꯄꯅꯥ ꯑꯝꯇ ꯌꯥꯎꯗꯦ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯅꯣꯛꯅꯤꯡꯕ ꯀꯞꯅꯤꯡꯕ ꯁꯤ ꯂꯣꯏꯅꯃꯛꯁꯦ ꯑꯩꯅ ꯁꯨꯝ ꯏꯁꯜꯂꯒ ꯀꯥꯎꯕ ꯉꯝꯗꯕ ꯋꯥꯔꯤ ꯃꯆꯥꯁꯦ ꯈꯔ ꯌꯥꯝꯃꯛꯑꯦ ꯑꯗꯩ ꯍꯧꯖꯤꯛꯁꯨ ꯀꯩꯅꯣ ꯇꯧꯗꯕ ꯂꯩꯔꯤ ꯑꯗꯨ 7 ꯈꯟꯒꯠꯂꯦ ꯈꯟꯒꯠꯄꯤꯔꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯄ꯭ꯔꯣꯐꯦꯁꯔ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯔꯨꯅꯥꯁꯤꯅ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡꯁꯦ ꯂꯧꯕꯤ ꯃꯥꯅ ꯑꯩꯁꯦ ꯁꯦꯡꯅ ꯃꯆꯦꯒꯨꯝꯅ ꯃꯆꯦꯗꯧꯅ ꯅꯨꯡꯁꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯑꯩꯅꯁꯨ ꯀꯣꯏꯖꯗꯦ ꯑꯗꯨꯒ ꯃꯇꯝ ꯆꯥꯗꯅ ꯀꯥꯗꯦ ꯑꯩ ꯗꯤꯁꯇꯔꯕ ꯇꯧꯖꯗꯦ ꯑꯗꯨ ꯃꯥꯅ ꯋꯥꯔꯤ ꯃꯆꯥꯁꯦ ꯀꯩꯅꯣ 7ꯁꯦ ꯐꯣꯡꯉꯁꯦꯅ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯑꯩꯅ ꯆꯠꯂꯝꯗꯥꯏꯒꯤ ꯆꯔꯥꯡꯅꯕꯒ ꯑꯗꯩ ꯄ꯭ꯔꯦꯁꯅ ꯈꯔ ꯊꯕꯛ ꯆꯤꯟꯕꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤꯁꯦ ꯇ꯭ꯔꯥꯟꯁꯂꯦꯠꯁꯦ ꯑꯅꯨꯕꯥꯠꯁꯦ ꯃꯩꯇꯩ ꯃꯌꯦꯛꯇ ꯑꯃꯨꯛ ꯇꯧꯔꯦ ꯕꯦꯡꯒꯣꯂꯤꯗꯅ ꯑꯩꯅ ꯏꯖꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯪꯂꯤꯁꯇ ꯑꯃꯁꯨ ꯇꯧꯖꯕ ꯂꯥꯏꯔꯤꯛꯇꯤ ꯏꯄꯤꯛ ꯄꯤꯛꯑꯒ ꯏꯪꯂꯤꯁꯇ ꯇꯧꯕꯁꯤꯅ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯑꯉꯥꯡꯁꯤꯡꯁꯦ ꯏꯪꯂꯤꯁꯇ ꯄꯥꯕ ꯊꯣꯛꯑꯕꯅꯤ나 ꯏꯪꯂꯤꯁꯁꯨ ꯍꯥꯞꯆꯟꯁꯦꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯏꯕꯨꯡꯉꯣ ꯃꯥꯏꯔꯦꯝꯕꯝ ꯏꯆꯥ ꯏꯕꯨꯡꯉꯣꯁꯤꯅ ꯃꯣꯏꯔꯥꯡꯗꯒꯤꯅꯤ ꯃꯥꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯏ ꯃꯥꯁꯨ ꯔꯥꯏꯇꯔꯅꯤ ꯀꯕꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏꯕꯁꯦ ꯈꯤꯇꯪ ꯃꯥꯟꯅꯗꯗꯅ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯕ ꯑꯩꯅ ꯖꯥꯃꯨꯅꯤꯀꯥꯏ ꯃꯅꯥꯛꯇ ꯆꯠꯄꯁꯤꯅ ꯃꯃꯥꯡꯗꯗꯤ ꯉꯝꯃꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯃꯁꯤ ꯄꯥꯊꯣꯛꯑꯒꯦꯗ ꯈꯔꯗꯤ ꯀꯩꯅꯣ ꯁꯤꯅꯦꯃꯥꯒꯤ ꯃꯃꯥꯡꯗ ꯀꯔꯤ ꯀꯧꯏ ꯇꯦꯂꯤꯀꯥꯁ ꯇꯧꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯄꯥꯊꯣꯛꯑꯒꯦꯅ ꯑꯩ ꯏꯅꯥꯎ ꯂꯥꯏꯖꯒ ꯑꯩꯒꯤ ꯏꯅꯥꯎ
Professor Aruna ga moi ani sina bema te daga hairoi da larik ni na aduna bani na recommend ga tawbiro haidana ai kano da Suraj Kumari Nimala da aina haijagi ban wata bu ai ya son ba mana ai larik se kopi tu mo wanda yo wo chungam dre aduga ko na maga tha ba se amani ga di para ga taram gadra adu di na su e kanena adu man na no ta ta ki re magi di ai phang dre ngarang ho se ngarang si ai now Professor Aruna gi da mana ai ko da dum lenga ko sinuai ke ma sa ba yam chili PhD kano tau do bona maro lama dagi amu kan university de sumai ma hu se hafta na half class lori hai aduna ai nei be ma bidai to bo ina ai oina lakcharage na ngarang se pung ohum da ma gi te yawi na hana muk lai je ho gi yawi moi ani se ai gi yet ko ga gi khut yet ko ga ne hai be ya adumai to da na lai ga gi suma as ana ibirame den ta ka to ra ga ne asuk phajana ira ka ne se ai di as ID pura thajarudravani kai gino da ma sama sakra pangna ba kai do ba khara leibani na ka dom do olaga I no kai se bhap ta tre to da bu mai ma sai pe ma aman pinta amana yang na ma tim pang ma ma gi anwain tau na mangon da gi amung lau re de ngarang sinai ai nau ti ga ba Saruna gi mayum si da challaga mai no ai na ko se magi yoga gi matam du yau tin ba da koi lakni bai sa china ma teng loi pa nge ado ma da pi le koi da sa da mai mai tau da na pi ra kwasida paru ba matam sida ai dine kaza ma tau ra ba ai na I ri siti ka hayya ba na te moi ani ne express tau dai siti mai ke ma masiti maya mamang da pap ta ba ya te na nga chi se ahan ba oi na ai na ai gi lai jajamuna na irak pase adugi matung sida I have kanuni aina pajagadori si mantri gi quarter da aina mantri gi mayum da no machat pagi yamna quarter da isat dini ko ada itu da adugi wani mata du maga mayang gi mafam da aina lan thok sage ani subana ojagi yum du da ojai yum da eme da mi do ojai yum da chat pai wari yum ga leiba iba adu kung pada yaw ka dori bani adu na si sepa ukja ge adu si sai ta thamaga aina ning sing lamai hangdo pada haidana han bada laija ai nau laija dagi phang basi hana pa thok jage ingso haujarage ingso lising ani mapan da thamba mari college oinam dagi manipuri gi oja sarojna lilmi khondram thabak dagi potharaba matung English ngani tratre dagi manipuri khorirol bunu sijaba chawkhalhaning bagi damakta kari kari to wiya bagi hai bagi wahangi paukum oina thangin lakkiba khongthangda maki majai be mamonika ingudamna anchor oiba tana technical gi maru oiba thudang kengbang pi duna finding the voices library of manipur gi Facebook gi live show da hapta khuding an da mi da to da ba kaya na ra tu chokha ba leitana par apa bi ama oina makal gi man odilol problem tamli par mahaki live show asigi maru oiba pandam thamliba ataba ayeng bisak sindi Bangali mayek pa ba thokraba mayek ki puari da ari anau langdai oibadagi anau ba mirona Bangali mayek pa ba thokra Bangali mayek siang pa ba thokre ba huji ya ngang sin sina mai te mayek tam ba dina ani subada Manipur gi mapanda api gani Manipur gi mapanda ma di Bharat ki wang madal lekhi juna Manipuri khodi rol pa ba phangjadra ahum subada Kunsigi lan thengda nanthok phadraba thogai kaya mayong naringaida pa ba phangjadraba mari subada ubagi shakti walaba miyoi sing asina singba ataba ayeng basing viewer sini leptana chathariba live show asina pada sarojna linigi thamoida khorirol gi akanba lithokningba ithokningbagi pumtok han bagum saphonglakpa
สับพงหันบะกุมลูหงบะหายบดีปุนชิคงลอยให้บะลาริกอาศินะมามิงอ้อนครากะนิงซิงวารีอาศัยพอดีโรลดิเลชันอามาเวนัลลัมดัมชิกิไม่ได้ลงยินที่คงบะเป่าเจสังไงดาน้องไม้จิงกิใช้เจกิพอดีโรลดิกาลัมดัมมาฮักินิงซิงวารีคราสุมาติโอไลโออาศิยาปะคงไปนาชิดีวาดาสโรจันติดิปุนชิดาmasa magtatukiba pangmamdraba thodo kaya ningsing bagi wali oina ningsing lakanung dagi haiba lairik asida pawdam lagle ningsing ironung dagi ningsing langla kaya tingkha tuna lairik asida mahang na pining ba pawdir che nupi ama oina ukringai angang oiringai lesama pung pharakpa lairik lai sitam rakpa aduga thajayon jaba matam oirakpa mau oirakpa mama ama oirakpa imbubi ama oirakpa di thabaksin asina nupi na thengnari ba jakeng dong kiba awa ana kaya asidagi pasana nanthok na ba chidok na ba lanthok na ba chidok na ba apigani wana jaba asikhaktan natana thengnari ba dong kiba adugu aki balai tana bayok na sinduna angam bat mengaling dan putuna mai pa ko namnaba wanaga dabani haiba asini wakalon asina maram oiraga mahang na hindu dan magi nupibu abalani haibagi mayok ta saksinningi mahaki miyeng asi nupi da sakti kaming bagi ul ama tatta na maruhulu mi amagi punchida thengnariba oto wakok kaungamdraba asiki tek kaya punising gunai iba kuya se ajiti manipuli kori rol di pai da tang na thori adubu aza sarozna lini gi ningsing lakanung gi haiba ningsing lakanung dagi haiba larik ase puthok pirak padagi ano wallan nama manipuli kori rol gi pukai da ningsing wari gi larik ama pudol tawre haina logje loishan kre asam jamna laja ana samana itira aga aya nusina ai nausina ai wanda na birapani masi ai wanda tinbadi ai pa yam langhalani ai wena logera rage hadana ani makse aina no makana raga loina lorubani ado mathang si loi sinjaraba matungda ningsing lamai hado rakpada ningsing lamai hado rakpada haina sayo kanomen kolpi ai now professor kano arunagi ai haujarak lage ining bagi ithil haibase jahi ki makha ponde haibasimak oda sarozna linigi lisinga machamapan niputare ai pokodni khomdramgi sarozna ni khomdramgi punsida uba phangri odabu ai bi ama ohelakpase masamaki punsi ningsing lubadagi ni ningsing ba haibasina haukraba hujiki ga samna halai ningsing ichenda kaungamdraba ithak ipong kaya yaurakpa mahusani oda su punsige atheng bada ningsing bana purakpa ithak sing homjin duna ningsing wari memoir gi like ama plan kodakli masagi punsi wari ningsing ba oina autobiography makti nate autobiography makti nate akhanna ba thudo khara lokala ba ini adubu yamna nuari pati doking ase fiction nate ai basina matwai sang yauna sangwa chagalakpa thogdang wathok wari oidrabasu taibang mapuna sembirakpa asengba miyoi ki punsi amada ai basingi kusemdagi hena awa nungai machal chuna yauraba ningsing wari ama oina ibi degi taba phang athoi ba kalakar oiriba taibang mapuna ai bigi laibak thelai da nungdam birakpa minumsi haibado maduma di da khok pibagum tawrai ai bina pokpa thabum mangak oiringai da ngai da apo taibang singgel lo henduna loksin biki apo pigi masak apo pagi masak khangode aku saba phangide mamagi yumna rogtuna mabena ima sak
ปาเลมนำมาเสียมฉักเจ้าแล้วปะเสด็จพระราคิวาอีวินีปันเทากันอาโนสุขังกิเจแต่พังมีโรลขังเรื่องไอ้เดนี่มาจีน่าปาเลมโอ้ยทำเลยทั้งรักประดานน้องนะรู้เขาระบิมาในมายุ่งปัดพวกเครเช่นนักขายเนี่ยบางทีเอาว่าแบบยายหนูชี้ยันนะบางทีไม่สักครั้งแรกแล้วมาตั้งได้ชัวนะไอ้บีbirang tamak tung birami may samag tamak birami mapanda di awat palay na ura masu tamoy dadi asik pagi naitum ta bagi say na udo na laki punchina ay bigusing na ki ay binasu punchi busing na duna masagi lambi masana semja na balim na lepalay tanaw na zaki nupi amagi punchida mayung pan bal hong lag pakhatana pale pham oi ba makhata na mahay masing tam badagi kana gumba magi marum thuktuna leijaba phanglaga loire khana bagi chana bingam khai ase ai bine singna rakhi singna ningki mayung pala ba matung te su e me ta ba hai ba se lai ni oi ki lai tam bagi lambi da apan ba piroi da ba kana ba mabu punchi khong loi oi ya hai ba se ai bi mai mathoka pa punchi gi lo ki ba le ba kan warem ni warem tanate ai bigi punchi thaba ka masu pang thuki ni sing wari asigi phajaba amana ai bigi lanai punchi gi ni sing batana tana nuki punchi gi masasu pang na saw na punchi gi ai bigi kawngam draba thudok singi manung da dim hospital da hai ba sisu amani ai bi masagi ana bayeng bachat pada tengna rakiba thamoi soglaba paudamni sahi kunja kaya gan chintra basu chin mai tadra na ngali pati nupi mafam chamasani angang una badale khidraba nupi amagi phibam aduni angang una bahai base nupi siba amasung sang bagiran pham mai paklaba matha da maja paklaga matha da maja konja dauri bani mai thiraga na thamnung lamdam pangaduri bani adubu maja nupi gi ngak manak tuda macan nupi ngakta opi mama amagi chenabi ba kana sugi au dana pikri bi macan tu ama macan talan theng na zero haiduna hospital da lang sindiram badagi hawai thar abi ya ba ai ka thena mirai rabi nupi adui marai bang nan ai bi bu kapali ai bi gi thamoi dagi thorak palan thengคนทางน่ะอาป้าบชิงบูสุกับผลินิ่งชิงทองโดกับชิงนั่นนุพี่ยิ่งมาได้แบบตัวในเฮือนนิ่งชิงอะไรนุพี่ยิ่งปุ่นชีดับเอาคุณฟังระบว่านุแต่ยาหูดิสวหันนานะทางบัตรดีให้ไปเสียอีบีคนใจดีปอคงนี่ไอ้บีปุ่นชีฮิเดนนะมาด่าเข่งนะบ้ากองอัมระบทองตุนี้โลกับตัดนงอ่ะไอ้บีนิ่งชิงละไม่แต่มุทัดก็งำริบะthuduk simasu nupi gi punchi da so bo wa hang odi bo wa phamni long nam lang da thudu rabi nauri bin pi masa amagi marai ba oja gi sin pham da le bi ai bi na sembi ram bagi thudung college ga mari le na ba wa thoki ai bi na lokap yora pada matu macha le ra ba nupa amana pakhang sa duna minam biraga le sabi ama sien badagi pa duna purak laga le ram badagi leiramba thengnarubangi thudung punchigi choipadraba ahanba khongpham dan pi macha se lamangna re cheluraban haibagi mingda thiba punchi amarom dana lonabi oina hingbagi maithakta ngaubaga manaba punchi anigi marakta lamungna rebini wakhalgi lamjing pibi nabal leitaba kangauna ringai dani aibiga thengnaruba punchi super mai sha ki kom da ta duna manga da bagi saru kudi thona leina lalu balambi dagi thorak handuna thorak tuna anowa khongpham ama semna naba ai bi na pungningi pangal kapi ai bi ozagi wahaina wakhalgi amambala mangnari ban masa duda thangumna khangan ngan thohan ki tupi masa amagi punchi kan bangam bagi ai bai chilna
ꯑꯩꯕꯒꯤ ꯊꯃꯣꯏꯗ ꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯑꯄꯥꯕꯁꯤꯡꯗꯁꯨ ꯌꯧꯍꯜꯂꯦ ꯑꯇꯩ ꯊꯧꯗꯣꯛ ꯀꯌꯥꯁꯨ ꯌꯥꯎꯔꯤ ꯌꯨꯝ ꯄꯥꯟꯕꯗ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯂꯛꯄ ꯄꯣꯠꯁꯦꯝ ꯖꯥꯇꯨ ꯊꯥꯖꯅꯕꯤ ꯃꯧ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯑꯏꯕꯤꯅ ꯏꯪ ꯇꯞꯅ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅꯤꯡꯕꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯏꯕꯤꯅ ꯎꯅꯔꯨꯕ ꯃꯥꯏꯕꯒꯤ ꯈꯣꯏꯔꯨꯝ ꯃꯤꯅꯣꯛ ꯃꯥꯒꯤ ꯅꯨꯄꯥꯅ ꯁꯦꯟꯅꯖꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯁꯦꯟꯅꯖꯔꯤꯕ ꯃꯥꯏꯕꯒꯤ ꯅꯨꯄꯤꯒꯤ ꯄꯥꯎꯇꯥꯛ ꯊꯩꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯕ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯄꯥꯕ ꯑꯩꯈꯣꯏꯗꯁꯨ ꯅꯤꯡꯁꯤꯡꯍꯜꯂꯤ ꯑꯏꯕꯤꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯊꯦꯡꯅꯔꯛꯂꯦ ꯅꯨꯡꯉꯥꯏꯕ ꯀꯌꯥꯁꯨ ꯂꯦꯡꯒꯣꯟꯅꯔꯦ ꯁꯤꯡꯅꯕ ꯀꯌꯥꯕꯨꯁꯨ ꯃꯥꯌꯣꯛꯅꯔꯨꯔꯦ ꯍꯧꯖꯤꯛꯇꯤ ꯑꯏꯕꯤ ꯑꯁꯦ ꯆꯍꯤ 73 ꯆꯥꯏꯀꯣꯟꯅꯨꯡꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯤꯕꯅꯤ ꯑꯏꯕꯤꯒꯤ ꯅꯤꯡꯁꯤꯡꯂꯀꯥꯅꯨꯡꯒꯤ ꯊꯃꯣꯏꯗꯒꯤ ꯐꯤꯅꯥꯗ ꯄꯨꯟꯗꯨꯅ ꯊꯝꯂꯝꯕ ꯅꯤꯡꯁꯤꯡ ꯋꯥꯔꯤ ꯀꯌꯥ ꯑꯄꯥꯕꯁꯤꯡꯗ ꯁꯤꯟꯅꯔꯝꯕ ꯄꯥꯝꯂꯛꯂꯦ ꯑꯏꯕꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩ ꯍꯥꯏꯕꯁꯦ ꯁꯥꯒꯠꯂꯛꯄꯗ ꯄꯨꯟꯁꯤꯒꯤ ꯏꯆꯦꯟꯒꯤ ꯍꯤꯗꯦꯟ ꯀꯌꯥꯗ ꯊꯦꯡꯅꯔꯛꯄ ꯅꯤꯡꯁꯤꯡꯂꯛꯀꯥꯗ ꯂꯪꯅ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯂꯧꯈꯠꯇꯨꯅ ꯂꯦꯡꯁꯤꯜꯂꯛꯄꯅꯤ ꯅꯤꯡꯁꯤꯡ ꯃꯉꯥꯜ ꯑꯁꯤꯅ ꯀꯥꯟꯊꯣꯛꯍꯟꯗꯨꯅ ꯄꯨꯟꯁꯤ ꯀꯌꯥꯗ ꯃꯥꯏꯔꯣꯡ ꯌꯥꯔꯤꯕꯁꯤꯡꯗ ꯊꯧꯅꯥ ꯍꯥꯞꯄꯤ ꯊꯣꯏꯗꯣꯛꯅ ꯅꯨꯄꯤꯁꯤꯡꯗ ꯂꯝꯖꯤꯡ ꯄꯤꯕꯤꯔꯤ ꯑꯄꯥꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡꯂꯀꯥꯅꯨꯡꯗ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯇꯥꯡ 10 ꯖꯨꯟ 2024ꯗ ꯄ꯭ꯔꯣꯐꯦꯁꯔ ꯅꯍꯥꯛꯄꯝ ꯑꯔꯨꯅꯥ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯣꯏꯖꯔꯦ ꯅꯍꯥꯛꯁꯨ ꯏꯃꯣꯁꯟ ꯋꯥꯡꯉꯨꯔꯦ ꯅꯪ ꯉꯥꯛꯇꯪ ꯄꯣꯊꯥꯕꯤꯌꯨ ꯑꯩꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤ ꯄꯥꯗ꯭ꯔꯤꯉꯩꯗ ꯑꯝꯇꯪ ꯏꯁꯤꯡꯒ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯏꯃꯥꯒꯤꯗꯃꯛꯇ ꯊꯧꯅꯥ ꯄꯤꯕꯤꯔꯛꯎ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯌꯨꯛꯀꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯦꯅꯦ ꯂꯥꯏꯖꯥ ꯑꯃꯗꯤ ꯅꯦꯅꯦ ꯑꯔꯨꯅꯥ ꯑꯩꯅ ꯀꯧꯖꯕ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯁꯦꯝꯃꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯩꯈꯣꯏ ꯀꯃꯤꯇꯤ ꯃꯦꯝꯕꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯁꯤꯅ ꯇꯧꯕꯤꯔꯛꯄ ꯅꯦꯅꯦꯅꯤ ꯍꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯕꯁꯤ ꯏꯔꯛꯄꯁꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯇꯁꯦꯡꯕꯗꯤ 2016ꯗ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯃꯥꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯇ ꯗ꯭ꯔꯥꯐ ꯑꯣꯏꯅ ꯅꯣꯚꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯃꯥꯁꯦ ꯁꯤꯗ ꯕꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯃ ꯏꯖꯕꯅꯦ ꯑꯗꯣ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯅ ꯐꯣꯡꯕ ꯉꯝꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯃꯦꯃꯣꯏꯔ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯥꯎꯔꯛꯄꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯥꯔꯠ ꯐꯦꯜꯠ ꯑꯣꯏꯕ ꯀꯂꯦꯛꯁꯟꯁꯦ ꯃꯁꯤ ꯃꯥꯅ ꯏꯔꯛꯄꯁꯤ ꯀꯨꯏꯔꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯈꯔ ꯃꯥꯒꯤ ꯕꯨꯛ ꯑꯣꯏꯅ ꯑꯣꯏꯔꯛꯀꯗꯕꯒꯤ ꯃꯌꯥꯝ ꯃꯁꯤ ꯀꯩꯅꯣ ꯇꯥꯍꯟꯕꯁꯦ ꯂꯥꯏꯐ ꯍꯥꯞꯄꯤꯕꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯅꯦꯅꯦ ꯂꯥꯏꯖꯥ ꯑꯃꯗꯤ ꯅꯦꯅꯦ ꯑꯔꯨꯅꯥ ꯅꯍꯥꯛꯄꯝ ꯃꯣꯏꯅ ꯄꯟꯖꯔꯕꯗ ꯐꯣꯔꯋꯥꯔꯗ ꯇꯧꯕꯤꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯏꯕꯤꯔꯛꯄꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ एडिटिंग तौबीबा कांदा अखोई इमाना यामना मतम केनो हाइतारे मोनेट्रेजिक का फम्मा कांदा सम ऑन ऑफ तौर के यामना मसिदा मतम थादखरबा अदुगुंबा केनोनी अदु यामना जिक केनो ओइरकदोरे लारिक ओइना पोंतोरकदोरे अदु इंग्लिश ता कोइन ट्रांसलेट तौबसी यामना इंपोर्टेंट ओइ का हेदी आइगी तमक्तदी अखोई माना आइना ngamani de सुमाना वारी गुंबा लिरकपसे यामना इंस्पिरेशनल ओइरका अखोई नुपी ओइबा मागी स्ट्रेंथ्स मागी वारी दुदगी फावबा दुना अखोई माना मागी एक्सपीरियंस दगी इरकपा वारी सि सोइदना इंस्पिरेशनल ओइनी ना खंजरकांदा कोइन इंग्लिश की ट्रांसलेशन सिसु तौजबनी अदो इंग्लिश की ट्रांसलेशन सिसु ऑलमोस्ट लोइरे ना ताजै अदो बुक फॉर्म दा मसी थुना लागानी मतम दुदी अखोई अदुम लौथोकजरके ꯑꯗꯣ ꯑꯩꯈꯣꯏꯅ ꯕꯨꯛ ꯑꯣꯏꯅ ꯐꯣꯡꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯥꯅ ꯈꯤꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯕ
ꯑꯗꯨꯒꯤ ꯃꯣꯃꯦꯟꯠꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯏꯃꯥꯗ ꯑꯃꯨꯛ ꯁꯤꯟꯅꯖꯔꯒꯦ ꯏꯃꯥꯅ ꯉꯁꯤ ꯋꯥꯔꯤ ꯃꯆꯥ ꯍꯥꯏꯇꯥꯔꯦꯀꯣ ꯈꯟꯒꯠꯂꯒ ꯑꯅꯤ ꯄꯥꯕꯤꯒꯅꯤ ꯃꯁꯤ ꯄꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯪꯂꯤꯁꯀꯤ ꯇ꯭ꯔꯥꯟꯁꯂꯦꯠꯇꯣ ꯎꯝ ꯉꯔꯥꯡꯗꯣ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯔꯕꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯔꯨꯅꯥꯒꯤ ꯃꯌꯨꯝꯗ ꯐꯝꯃꯤꯉꯩꯗ ꯂꯦꯅꯤꯟꯅ ꯑꯃꯨꯛ ꯃꯃꯥ ꯆꯦꯆꯦꯒꯤꯗꯃꯛꯇ ꯄꯨꯈ꯭ꯔꯣ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯏꯪꯂꯤꯁꯀꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟꯗꯣ ꯑꯗꯨ ꯈꯛꯇꯪ ꯑꯗꯨ ꯀꯩꯅꯣ ꯁ꯭ꯄꯤꯆ ꯇꯧꯔꯒ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯃꯥꯅ ꯁꯪꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯃꯥꯏꯔꯦꯟꯕꯝꯅ ꯄꯤꯔꯛꯑꯀꯥꯟꯗ ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯄꯨꯕ ꯌꯥꯅꯕ ꯍꯥꯏꯅ ꯇꯧꯕꯤꯔꯛꯇꯅ ꯀꯦ ꯀꯦꯅꯦꯕꯨꯒ ꯃꯕꯥꯅꯤ ꯉꯔꯥꯡꯒꯤ ꯃꯃꯥꯡ ꯅꯨꯡꯗꯥꯡꯗꯨꯁꯨ ꯆꯦꯟꯕꯤꯔꯛꯏ ꯑꯗꯒꯤ ꯑꯩꯅ ꯄꯥꯎ ꯐꯥꯎꯗꯕꯒꯤꯁꯨ ꯈꯔ ꯑꯩꯅꯗꯤ ꯄꯥꯎ ꯐꯥꯎꯕꯁꯦ ꯌꯥꯝꯅ ꯋꯥꯅ ꯐꯥꯎꯏ ꯃꯣꯏ ꯊꯕꯛ ꯆꯤꯜꯂꯤ ꯑꯃ ꯇꯧꯏ ꯍꯥꯏꯅ ꯃꯕꯥꯅꯤ ꯑꯃꯨꯛ ꯑꯩ ꯈꯪꯗꯦ ꯑꯩ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯃꯥꯡꯉꯤ ꯀꯣꯛꯇ ꯂꯥꯏꯔꯤꯛ ꯑꯝꯇ ꯆꯪꯗꯦ ꯆꯠꯀꯗꯧꯕꯒꯤ ꯑꯩ ꯏꯊꯟꯗ ꯏꯝꯐꯥꯜꯗꯩ ꯊꯣꯛꯀꯗꯣꯔꯤꯅꯤ ꯃꯤꯕꯨꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯀꯩ ꯌꯥꯎꯏ ꯑꯗꯨꯒꯤ ꯋꯥꯈꯜ ꯃꯌꯥꯝꯗꯨꯅ ꯏꯕꯨꯡꯉꯣ ꯑꯩ ꯀꯔꯤꯝ ꯉꯝꯗ꯭ꯔꯦ ꯅꯣꯏ ꯊꯣꯛꯇꯧꯔꯣ ꯍꯥꯏ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯏꯆꯥ ꯂꯦꯅꯤꯟꯅ ꯏꯕꯦꯝꯃ ꯄ꯭ꯔꯣꯐꯦꯁꯔ ꯑꯔꯨꯅꯥ ꯍꯣꯏꯒꯤ ꯀꯥꯗꯨꯗ ꯏꯕꯨꯡꯉꯣ ꯄ꯭ꯔꯣꯐꯦꯁꯔ ꯀꯩꯅꯣꯅ ꯖꯁꯣꯕꯟꯇ ꯏꯀ꯭ꯋꯥꯅ ꯆꯥꯒ ꯄꯨꯊꯣꯛꯄꯤꯔꯛꯇꯅ ꯉꯔꯥꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯑꯣꯏꯔꯕ ꯑꯁ ꯕꯤꯁꯀꯨꯠꯀ ꯇꯧꯔꯒ ꯇꯧꯔꯦ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯂꯦꯅꯤꯟꯅ ꯄꯤꯔꯛꯇꯅ ꯂꯥꯏꯔꯤꯛꯁꯦ ꯑꯩꯒꯤ ꯈꯥꯎ ꯃꯅꯨꯡꯗ ꯄꯨꯔꯛꯀꯗꯧꯕꯒꯤ ꯅꯪ ꯅꯅꯥꯛꯇ ꯄꯨꯔꯛꯀꯗꯧꯕꯒꯤ ꯖꯤꯞ ꯂꯣꯛꯇꯒ ꯍꯥꯞꯆꯟꯈ꯭ꯔꯦ ꯏꯪꯂꯤꯁꯀꯤꯗꯣ ꯑꯗꯨꯒ ꯃꯩꯇꯩꯔꯣꯝꯒꯤꯗꯤꯕꯨꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯔꯤꯁꯤꯗ ꯂꯩꯔꯦ ꯄꯨꯂꯞꯀꯤ ꯂꯥꯏꯔꯤꯛꯇꯨꯗꯤ ꯃꯄꯨꯡ ꯄꯥꯟꯕ ꯍꯧꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯣꯏ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯑꯩꯅ ꯆꯍꯤ ꯌꯥꯝꯃꯕꯤ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯃꯣꯏꯒꯤ ꯂꯃꯟꯁꯤꯡꯗꯒꯦ ꯀꯥꯏꯅ ꯈꯜꯂꯛꯄꯒ ꯌꯥꯎꯋꯦꯕ ꯃꯣꯏ ꯇꯧꯔꯤꯕ ꯋꯥꯛꯇꯣ ꯑꯗꯨ ꯌꯥꯝꯅ ꯀꯩꯅꯣꯅꯤ ꯑꯀꯟꯕ ꯉꯥꯛꯇꯅꯤ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯑꯩ ꯋꯥꯔꯤ ꯃꯆꯥ ꯃꯟꯇ꯭ꯔꯤꯒꯤ ꯀ꯭ꯋꯥꯇꯔꯗ ꯍꯥꯏꯅ ꯃꯁꯤꯒꯤꯁꯦ ꯀꯩꯅꯣꯅꯤ ꯑꯩꯅ ꯃꯟꯇ꯭ꯔꯤꯒꯤ ꯀ꯭ꯋꯥꯇꯔ ꯆꯠꯀꯅꯤ ꯀꯥꯏꯕ ꯑꯩꯒꯤ ꯄꯣꯠꯇ ꯀꯔꯤꯝꯇ ꯂꯩꯕ ꯅꯠꯇꯦ ꯑꯩꯒꯤ ꯍꯁꯕꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯅꯤꯀꯥ ꯍꯣꯏꯒꯤ ꯄꯄꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝ ꯇꯣꯏꯅ ꯄꯨꯈꯠꯂꯤ ꯃꯥꯁꯦ ꯑꯁꯃꯥ ꯄꯦꯁꯦꯟꯅꯤ ꯑꯗꯨꯒ ꯑꯩ ꯍꯤꯗꯥꯛ ꯀꯥꯞꯄ ꯍꯩ ꯑꯩ ꯀꯩꯅꯣ ꯑꯗꯒꯤ ꯐꯥꯏꯂꯤꯟ ꯀꯥꯞꯄꯤ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯁꯤ ꯂꯥꯛꯑꯗꯤ ꯑꯩ ꯖꯦꯜ ꯆꯪꯗꯣꯏꯅꯤ ꯁꯤꯗꯤ ꯁꯤꯍꯧꯗꯦ ꯀꯔꯤꯒꯤꯅꯣꯗ ꯃꯁꯜꯗ ꯀꯥꯞꯄꯗꯤ ꯌꯥꯝ ꯂꯥꯏꯌꯦꯕ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯅ ꯃꯥ ꯑꯗꯨꯗꯒꯤ ꯍꯦꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯛꯁꯤꯖꯦꯟ ꯀꯩꯀꯥ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨꯒꯤ ꯈꯣꯡꯆꯠꯇꯨꯗ ꯄꯩꯁꯥꯃꯨꯛ ꯂꯩꯔꯛꯇ꯭ꯔꯕ ꯄꯩꯁꯥꯁꯦ ꯍꯦꯛꯇ ꯀꯩꯅꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯤꯅꯦ ꯄ꯭ꯔꯥꯏꯚꯦꯠꯀꯁꯨ ꯅꯠꯇꯦ ꯀꯩꯅꯣꯗꯅꯤ ꯔꯤꯝꯁꯇꯅꯤ ꯑꯗꯩꯗꯨꯗ ꯑꯩꯁꯦ ꯂꯩꯕꯗꯨꯗ ꯅꯨꯡꯗꯥꯡꯗꯨꯗ ꯊꯦꯡꯅꯕ ꯑꯗꯒꯤ ꯂꯝꯕꯤꯗ ꯂꯥꯛꯑꯒꯅ ꯏꯆꯥꯅꯨꯄꯥ ꯑꯩꯒꯤ ꯀꯩꯅꯣ ꯃꯃꯤꯡ ꯑꯁꯦꯡꯕꯕꯨꯗꯤ ꯏꯆꯥꯅꯨꯄꯥ ꯃꯣꯅꯤꯟꯗ꯭ꯔꯣꯅ ꯒꯥꯔꯤ ꯊꯧꯔꯒ ꯃꯥꯁꯨ ꯕꯣꯝꯕꯦꯗ ꯂꯥꯏꯔꯤꯛ ꯇꯝꯖꯔꯤꯕꯅꯤ ꯁꯨꯇꯤ ꯊꯣꯔꯛꯄꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯇꯧ ꯃꯥꯒ ꯑꯩꯒ ꯊꯣꯔꯛꯄꯗ ꯄꯩꯁꯥꯗꯤ ꯂꯩꯇ꯭ꯔꯕ ꯑꯩꯗꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯆꯥꯛ ꯊꯣꯡꯗꯣꯔꯤꯕꯅꯤ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯆꯥꯛ ꯄꯤꯖꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗꯅ ꯀꯅꯥꯅꯣꯝ ꯁꯪꯍꯧꯕ ꯀ꯭ꯔꯨꯁꯤꯌꯦꯜ ꯇꯥꯏꯝꯗꯨꯗ ꯑꯩꯒꯤ ꯕ꯭ꯔꯦꯟꯗ ꯂꯥꯛꯄ ꯑꯃꯈꯛꯅꯦ ꯑꯩꯅ ꯃꯟꯇ꯭ꯔꯤꯒꯤ ꯀ꯭ꯋꯥꯇꯔꯗ ꯍꯥꯏꯁꯦ ꯑꯩ ꯄꯥꯖꯔꯛꯑꯀꯥꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯃꯤꯌꯥꯝꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯊꯥꯒꯠꯆꯔꯤ ꯅꯣꯡꯃꯒꯤ ꯑꯍꯤꯡꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯟꯇ꯭ꯔꯤꯒꯤ ꯀ꯭ꯋꯥꯇꯔꯗ ꯍꯥꯏꯕꯅꯤꯀꯣ ꯃꯤꯊꯣꯟ ꯅꯣꯡꯃꯒꯤ ꯑꯍꯤꯡꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯏꯪꯉꯦ ꯍꯥꯏꯕꯁꯦ ꯉꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯄꯒꯨꯝ ꯅꯤꯡꯊꯝꯊꯥꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝꯁꯦ ꯄꯨꯟꯁꯤꯒꯤ ꯁꯥꯡꯂꯕ ꯈꯣꯡꯆꯠꯀꯤ ꯂꯝꯕꯤꯁꯤꯗ ꯅꯤꯡꯊꯝ ꯑꯍꯤꯡ ꯀꯌꯥ ꯂꯥꯟꯗꯨꯅ ꯂꯥꯛꯑꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯍꯤꯡꯁꯦ ꯈꯥꯡꯕ ꯉꯝꯗꯅ ꯋꯥꯏ ꯍꯦꯟꯅ ꯏꯪꯕ ꯐꯥꯎꯔꯛꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯃꯔꯛ ꯃꯔꯛꯇ ꯑꯍꯤꯡ ꯀꯌꯥꯗ ꯁꯣꯔ ꯐꯨꯟꯒꯠꯄ ꯁꯣꯔ ꯍꯣꯟꯕ ꯌꯥꯗꯕ ꯂꯥꯏꯅꯥꯅ ꯑꯃꯨꯛ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯛꯄꯁꯦ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯊꯪꯅꯕ ꯂꯩꯀꯥꯏꯗꯒꯤ ꯏꯃꯥ ꯏꯆꯥꯁꯤꯡ ꯀꯧꯕ ꯆꯠꯄ ꯑꯗꯨꯒ ꯄꯥꯈꯠꯄ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯅꯔꯁ ꯀꯧꯕ ꯆꯠꯄ ꯅꯔꯁ ꯂꯥꯛꯂꯒ ꯍꯤꯗꯥꯛ ꯀꯥꯞꯍꯟꯕ ꯍꯤꯗꯥꯛ ꯀꯥꯞꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯅꯔꯁꯇꯨ ꯅꯨꯄꯤ ꯃꯆꯥꯅꯤꯅ ꯑꯃꯨꯛ ꯊꯤꯜꯂꯨꯕ ꯑꯗꯨꯁꯨ ꯑꯍꯤꯡꯒꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎ ꯈꯣꯟ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯒꯨꯝꯕ ꯑꯍꯤꯡ ꯀꯌꯥꯁꯤ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔꯁꯤ ꯑꯍꯤꯡꯗ ꯅꯔꯁ ꯀꯧꯕꯒꯤ ꯑꯋꯥꯕ ꯑꯀꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯑꯗꯨꯝ ꯂꯩꯕꯁꯤ ꯑꯐꯕ ꯅꯠꯇ꯭ꯔꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯁꯜꯗ ꯍꯤꯗꯥꯛ ꯀꯥꯞꯄꯁꯤ ꯍꯩꯔꯦ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯂꯩꯀꯥꯏꯗ ꯃꯇꯝ ꯆꯥꯗꯅ ꯅꯔꯁ ꯀꯧꯕꯒꯤ ꯃꯤꯕꯨ ꯑꯋꯥꯕ ꯄꯤꯕ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯁꯥꯟꯅꯔꯦ ꯍꯥꯏꯕ ꯌꯥꯏ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯏꯄꯨꯔꯣꯏꯕꯅ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯑꯣꯏꯖꯔꯕꯁꯨ ꯑꯩꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯑꯣꯏꯖꯔꯕꯁꯨ ꯑꯋꯥꯕꯒꯤ ꯊꯦꯡꯈꯥꯡ
เทียงคางดีเลียบสุดได้เจมีโอ้ยบางทีปุ่นสีขุดดิ้งมาเอาว่าบ้ามามันดีล้วนน่ะนัดระกับพงอ่ะดูมักลอยน่ะดูนัดสลีให้ไปเสอสุมักจุ่มบัดไตมาตั้งคาร์กิมามังดามากิจุ่มบายาดาบาสวยโรลอนบามามิตากีบากายาอูดูน่าหิงกายามาสุจุ่มคิดเร่ngasi di na hona na ning sing lai doctor tana duna mahag masak khangan dana lo na dang makhal makha kya khangan dana tana ba mahi mapang hilak hapsin duna pizza ki ba kaya do tum ba ya da ba gitam tira ba laina adu di ko ki ba sahi am le aduna ngasi na sahi kaya gi matum sila sol kungat ba sol ron ba ya da ba gi ahingi lan ngasi gi ahinga simadi Tidak kena kap tu na susul kungkala kodo kantara uhai baya kita. Pakat pana ingkraban ingkam aing sudah mang anak pikarai bahak na pakat manduna di hospital da tu na maksat deh hospital he yo baga oksigen hap deh aminophylin sukap deh miku kharagi matung dan ngai dan na tum thokar. Mapa bu shenajari ba wajara baisan pa al su mapa na tum liba bed tu manak da arangba maraktuda yamna kanna su uiri aidi tumde handakti anaba toibanara thoto atho yamna thoki banara aikoi imungse sathina wai haiba tare ita singna mai masin tamlakpagi sel thadaba su yade mapagi anaba gi yamna magluri badi mapagi anaba to silapasina sel khara khutar leramadu su punghang he hanglakle karigumbada anaba sinakit phabirakuna paisa yamna sangdana yumda hankrabadi thai aduna taban da hospital da makata na lecha duna layeng batara badi puna makse khalu bada ning tham ahing sida isa summa prikare wakal na sanajing ikok sidanan tharak pagum tauri ateng ba ahing sida hospital rota hibli ba mapa bu changjari ba chan pa bu yeng laga mitagi pita ki ba phaude amuka suning sing lai numit charan ni gidunda ita se mapanda mu chaki ga dori bani wari punamak thodo punamak kunchi punamak paisa gi mathau ngatan paisa yaudra badi punamak kadai dagi no khanna makoi gi matau yeng na nongalam dai da gyana ma khanglak la ko um taw khangning ning sing lai mitna se khang hek sing lai ahin kaya tumlak traba chok thara ba sang se hospital gi khak mathak sida ayu oira kwa ngai duna leiri ayu angan badgi thangnaba yumdagi ichathing ama mamingdi aina boyai haina kawi okhatuna mapagi manakta sangalam laga ita boboga aiga takhwat khongthang dagi maruti leijaba maruti ka du tong lu na yumda chak inchang thong lu na bagi damakta ima isa tholak rims hospital gi lamben dai gari tong na isa da aina hai napagi promotion gi matang da mantri na pising kuntra education ni mantri do kuntra pi ki bani magi quarter da napaga aiga punna chalaga thilu bani thabakti oi khidre ado mantri su pham takre adu ngasi di thorus kido laibak leibre yemu si ban lambi su panglap lap hospital dagi mathang wari sa ana lampelgi MLA mantri singi quarter mana khangeu heu chale chanu pana chingnana hai ima mantri du khudakta pasha bira kardrane itagi chingnaba mataudu ubada aina thama leina khunduraki pirakta baya bro thabak pheloi badi pasha piyo hai gadabani una bada adu oisanu imana mathang hai ga napana hospital da trip kaptuna lerega makoina pasha du nuai na chaba ya bro aina ai asauba yauba khol kalap tawadu tabada isa su tumina lekre tuina chaludaba mafam oibanina mantri ki quarter do karambano kawto khangkhidre malap tawa mafam amada isa nupa na gari du khamala kumthaduna gate chingto mathang yengba hore ani suba yengluba gate tu ki manungdagi masanan ba lungi setpa ngauba oja prit nitpa nupa ma ngadanda waking chatuna leiba ui ayuki waking haibadu oira male aibu ubada chaple yamna harauna khangna kore oja kana gidala pigano ai mantri debene ai oja bungogi chhatrane ai ore den college aibu
ꯀꯣꯂꯦꯖꯇ ꯇꯝꯖꯔꯛꯏ ꯑꯩ ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯖꯥꯅꯁꯨ ꯆꯥꯟꯕꯤꯔꯛꯏ ꯑꯩꯅꯁꯨ ꯑꯣꯖꯥꯕꯨ ꯈꯪꯖꯩ ꯑꯩ ꯃꯟꯇ꯭ꯔꯤ ꯏꯕꯨꯡꯉꯣꯒꯤ ꯋꯥꯍꯩꯁꯤꯡ ꯇꯥꯔꯨꯕꯗ ꯄꯨꯡ ꯑꯉꯛꯈ꯭ꯔꯦ ꯃꯃꯥꯡꯒꯤ ꯆꯃꯟ ꯅꯤꯡꯁꯤꯡꯗꯨꯅ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯇꯨꯅ ꯃꯟꯇ꯭ꯔꯤꯗ ꯄꯩꯁꯥ ꯊꯧꯔꯨꯒꯦ ꯂꯥꯛꯂꯤꯕ ꯑꯩꯁꯦ ꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯕꯤꯔꯛꯄ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯅ ꯈꯪꯗꯕ ꯊꯧꯅꯥ ꯑꯃ ꯍꯦꯛ ꯂꯥꯛꯈꯤ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤ ꯏꯕꯨꯡꯉꯣ ꯑꯩ ꯃꯟꯇ꯭ꯔꯤ ꯏꯗꯨꯀꯦꯁꯟꯒꯤꯗ ꯂꯥꯛꯄꯅꯤ ꯀꯨꯏꯃꯟꯈꯤꯕꯅ ꯀꯔꯝꯕ ꯀ꯭ꯋꯥꯇꯔꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯟꯇ꯭ꯔꯤ ꯏꯕꯨꯡꯉꯣꯗꯨꯅ ꯊꯣꯔꯛꯂꯒ ꯃꯍꯥꯛꯀ ꯍꯦꯛ ꯃꯥꯌꯣꯛꯅꯕ ꯅꯅ ꯂꯩꯕ ꯒꯦꯠꯇꯨꯗ ꯃꯈꯨꯠ ꯊꯣꯡ ꯍꯥꯡꯅꯅꯕ ꯁꯤꯐꯥꯏꯗ ꯂꯥꯎꯏ ꯒꯦꯠꯇꯨꯗ ꯍꯧꯖꯤꯛꯀꯤ ꯏꯕꯨꯡꯉꯣ ꯃꯟꯇ꯭ꯔꯤꯗꯨꯅ ꯁꯤꯐꯥꯏ ꯑꯃꯅ ꯊꯨꯅ ꯌꯥꯡꯅ ꯒꯦꯠ ꯍꯥꯡꯂꯛꯈꯤ ꯑꯩꯁꯨ ꯏꯆꯥ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯏꯗꯨꯀꯦꯁꯟ ꯃꯟꯇ꯭ꯔꯤꯒꯤ ꯀ꯭ꯋꯥꯇꯔꯗ ꯆꯪꯂꯨꯔꯦ ꯊꯃꯣꯏꯅꯨꯡꯗ ꯃꯟꯇ꯭ꯔꯤ ꯗꯦꯕꯦꯟꯕꯨ ꯄꯦꯟꯅ ꯊꯥꯒꯠꯆꯈꯤ ꯏꯊꯟꯇ ꯈꯟꯖꯈꯤ ꯀꯩꯁꯨ ꯂꯩꯇꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗ ꯂꯩꯔꯨꯕꯅ ꯉꯁꯤꯗꯤ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯤ ꯋꯥꯈꯜ ꯂꯩꯇꯥꯗ꯭ꯔꯕ ꯑꯩꯒꯤ ꯃꯟꯇ꯭ꯔꯤꯒꯤ ꯀ꯭ꯋꯥꯇꯔ ꯃꯅꯨꯡꯗꯨꯗ ꯑꯩꯅ ꯋꯥꯈꯜ ꯂꯩꯇꯥꯗ꯭ꯔꯕ ꯑꯩꯗꯤ ꯃꯤꯍꯨꯟꯒ ꯇꯤꯡ ꯇꯤꯡꯒ ꯂꯥꯎꯔꯤ ꯄꯣꯠꯅꯤꯗ ꯑꯩꯅ ꯃꯟꯇ꯭ꯔꯤꯒꯤ ꯀ꯭ꯋꯥꯇꯔ ꯃꯅꯨꯡꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯤꯕꯝ ꯑꯃꯈꯛ ꯅꯤꯡꯁꯤꯡꯂꯛꯏ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯟꯇ꯭ꯔꯤꯒꯤ ꯀ꯭ꯋꯥꯇꯔꯗꯣ ꯑꯇꯣꯞꯄ ꯚꯤꯖꯤꯇꯔ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯗ꯭ꯔꯤ ꯃꯟꯇ꯭ꯔꯤꯗꯨ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯁꯥꯡꯕ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯐꯠ 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 ꯊꯣꯛꯂꯛꯏ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯛꯆꯥꯡꯁꯨ ꯅꯨꯡꯗ ꯅꯤꯛꯄꯒꯨꯝ ꯇꯧꯔꯛꯏ ꯏꯊꯟꯗ ꯑꯃꯨꯛ ꯐꯥꯊꯖꯔꯤ ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯂꯦꯞꯈꯠꯇꯨꯅ ꯑꯩꯅ ꯆꯞ ꯂꯦꯞꯄꯒ ꯆꯠꯂꯝꯕꯗꯒꯤ ꯇꯥꯛꯂꯨꯏ ꯑꯣꯖꯥ ꯑꯩ ꯑꯣꯔꯦꯟꯇꯦꯜ ꯀꯣꯂꯦꯖ ꯑꯣꯖꯥ ꯇꯣꯡꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯀꯟꯅ ꯅꯥꯗꯨꯅ ꯗ꯭ꯔꯤꯞ ꯀꯥꯞꯇꯨꯅ ꯂꯩꯍꯧꯔꯤ ꯄꯩꯁꯥ ꯅꯨꯡꯁꯥ खरा पीबीरक्तबा याद्रे अमतसु लेहौद्रे अदुगिदमक लाक्सबनी मंत्री नमागी समूह थक्के टेबल दसु थमदे उइना लेपलगा असावब ततम अमदि आइदि महाकी इमुंगदा खंचंग चंगलकी थोंग अदु मखोल हौना गम लाउना लोचिलंग मंत्री की थोंगी मखोलदा आई खंप्रे खंगी जानपादी खंसाव साव अखोय अनिमक तुमिन तुमिन लेने जानपाना नासोन पिकना हाइरई इमा ओइररोय चलस आई असिगुंबा कल्चर से येंबा हैनदे आई तुमिना दुमक लई साइन लैंग्वेज अमदि उठिब्रा आई वाखल सिदा सिंगनबा अमगा लोइना थाजबा अमदि मांद्री ngahaki matungda mantri du amuk thoglai wa matangang de ai bu munna yenglaga makutta pari ba paisa ma pun macha do ai na phamli ba phampham du da khanglang lang silai wa ma phau ba hairam da na ing da tang ai na su thu na mapu mapundu lokshin du na paisa mapundu lokshin du na ai gi beta hapsilli lalu raba amagum thu na yang na magi quarter da gi chanu pa ga loina na thoglai ningsing laki mapa aigana paisa thiluba numituda mantri na kaya da harauna maithong makala na tawrakibado gari thona thona chanu pa na noktuna hairei ima paisa do amta thisi surangada ba mandi aina harauna hai thisi lojare wari mata aba ai ngatang singkitang thakjage punama pukharam jen yamna nuksiba warini smile out dana khoi pesa lobagi culture si ai khoina ꯄꯤꯕꯒꯤꯁꯨ ꯁꯥꯎꯅꯤꯡꯕꯀꯣ ꯄꯤꯗ꯭ꯔꯒꯁꯨ ꯊꯕꯛꯁꯦ ꯑꯣꯏꯗꯕ ꯑꯗꯨꯕꯨ ꯄꯤꯔꯨꯔꯀꯥꯟ ꯊꯕꯛ ꯑꯣꯏꯗ꯭ꯔꯀꯥꯟꯗ ꯊꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯋꯥꯔꯤꯁꯤ ꯄꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯥꯔꯤꯉꯩꯗ ꯋꯥꯔꯤ ꯑꯃꯃꯨꯛ ꯅꯤꯡꯁꯤꯡꯉꯦ ꯏꯃꯥꯅ ꯁꯦꯝꯕꯤꯈꯤꯕ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯀꯣꯟꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯄꯩꯁꯥ ꯂꯧꯈꯤꯕ ꯑꯃ ꯂꯩꯕꯗ ꯑꯩꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯈꯤꯑꯕ ꯃꯇꯝꯗꯨꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯁꯤꯒꯨꯝꯕ ꯍꯨꯔꯥꯟꯕ ꯑꯩꯗꯤ ꯃꯥꯒꯤ ꯑꯣꯖꯥꯗꯨꯅ ꯁꯦꯝꯕꯤꯈ꯭ꯔꯕ ꯃꯤꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯇꯧꯔꯛꯑꯀꯥꯟꯗ ꯃꯥꯅ ꯑꯃꯨꯛ ꯐꯥꯏꯜꯗꯨ ꯇꯦꯕꯜ ꯑꯃꯗꯒꯤ ꯇꯦꯕꯜ ꯑꯃ ꯊꯥꯡꯕꯒꯤ ꯄꯩꯁꯥ ꯂꯧꯋꯦ ꯑꯩꯅ ꯇꯥꯕꯁꯤꯗ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨꯁꯨ ꯏꯃꯥ ꯑꯝꯇ ꯏꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯣꯠꯂꯕ ꯀꯜꯆꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯃꯆꯥ ꯑꯣꯏꯅ ꯏꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯜꯆꯔ ꯑꯃ ꯀꯩꯅꯣꯃ ꯁꯦꯡꯅ ꯆꯥꯝꯊꯣꯔꯛꯀꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯗꯒꯤ ꯁ꯭ꯇꯥꯔꯠ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯁꯤꯒꯨꯝꯕ ꯁ꯭ꯃꯣꯜ ꯃꯦꯇꯔꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯋꯥꯔꯤ
ꯑꯩꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯗꯤ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯀ꯭ꯔꯤꯛ 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 ꯏꯟꯅꯔꯒ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯏꯃꯥꯅ ꯏꯊꯣꯛꯄꯤꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯗ ꯋꯥꯈꯜ ꯈꯜꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯣ ꯏꯃꯥ ꯃꯃꯤꯡ ꯃꯊꯥ ꯄꯟꯗ꯭ꯔꯁꯨꯅꯦ ꯑꯝꯇ ꯏꯊꯣꯛꯄꯤꯔꯛꯎ ꯍꯨꯔꯥꯟꯕ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏ ꯃꯁꯤ ꯏꯔꯒ ꯊꯝꯃꯒ ꯁꯤꯒꯨꯝꯕꯁꯤ ꯂꯩꯇꯅꯕ ꯋꯥꯔꯤ ꯑꯣꯏꯅ ꯋꯥꯔꯤꯗ ꯈꯛꯇꯪ ꯂꯩꯅꯅꯕ ꯑꯣꯏꯅ ꯑꯝꯇꯪ ꯏꯕꯤꯔꯛꯎ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯔꯤꯈꯥ ꯀꯌꯥꯗ ꯑꯉꯥꯡꯒꯤ ꯀꯣꯛ ꯍꯨꯔꯥꯟꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯍꯨꯔꯥꯟꯕ ꯃꯁꯤ ꯑꯩꯗ ꯅꯠꯇꯦ ꯃꯌꯥꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯊꯦꯡꯅꯕꯁꯤꯡꯁꯦ ꯑꯩꯅ ꯉꯝꯗ꯭ꯔꯕꯁꯤꯡꯁꯦ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯦꯝ ꯑꯦ ꯇꯝꯃꯤꯉꯩꯗ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ ꯃꯊꯪ ꯑꯩꯅ ꯄꯥꯖꯗꯣꯔꯤꯕꯁꯤꯅ ꯑꯗꯨ ꯑꯣꯖꯥꯗꯨꯗꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯋꯥꯔꯧꯕꯗꯤ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯑꯣꯖꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯖꯥꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯈꯤꯇꯪ ꯑꯣꯟꯅ ꯇꯥꯏꯌꯣꯟꯅꯈꯤꯕꯗꯨꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗꯨ ꯑꯉꯥꯡ ꯃꯊꯪ ꯄꯣꯛꯑꯕ ꯃꯇꯨꯡꯗ ꯂꯧꯃꯤꯟꯅꯕꯁꯨ ꯂꯩꯇꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯀꯟꯅ ꯑꯩ ꯍꯧꯅꯒ ꯄꯥꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯌꯥꯝ ꯀꯟꯅ ꯂꯥꯏꯔꯤꯛ ꯐꯕꯗꯤ ꯅꯠꯇꯦ ꯕ꯭ꯔꯦꯟ ꯐꯠꯇꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯄꯔꯁꯣꯅꯦꯂꯤꯇꯤꯁꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯒꯦ ꯑꯩ ꯕ꯭ꯔꯦꯟ ꯐꯠꯇꯦ ꯄꯦꯔꯣ ꯂꯥꯔꯅꯤꯡꯅꯤ ꯑꯩꯈꯣꯏꯅ ꯇꯝꯃꯛꯄꯗꯣ ꯄꯥꯔꯤꯅꯤ ꯍꯧꯅ ꯄꯥꯔꯤꯅꯤ ꯂꯥꯏꯔꯤꯛ ꯍꯧꯅ ꯄꯥꯏ ꯑꯩꯒꯤ ꯄꯥꯕꯨꯡ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕꯤꯔꯝꯕ ꯄꯥꯕꯨꯡ ꯑꯩꯅ ꯃꯌꯥꯏ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯖꯕ ꯙꯅꯆꯟꯗ꯭ꯔ ꯈꯣꯡꯗ꯭ꯔꯥꯝ ꯑꯦꯁ ꯄꯤꯅꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯋꯔꯐꯨꯜꯅꯤ ꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯔꯛꯄ ꯂꯥꯏꯔꯤꯛ ꯍꯧꯅ ꯄꯥꯕꯁꯤꯗ ꯂꯥꯏꯔꯤꯛꯀꯤ ꯄ꯭ꯔꯅꯟꯁꯦꯁꯟ ꯑꯩꯅ ꯂꯥꯟꯅ ꯄꯥꯕ ꯃꯥꯅ ꯇꯥꯛꯄꯤꯕ ꯑꯦꯀꯥꯗꯁꯤ ꯆꯔꯥ ꯍꯦꯟꯕ ꯃꯥꯒ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯍꯦꯜꯂꯛꯄ ꯂꯥꯏꯒꯤ ꯂꯝꯗ ꯆꯠꯄꯁꯦ ꯃꯥ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯁꯨ ꯃꯄꯥꯟꯗ ꯑꯦꯝ ꯑꯦꯁ ꯑꯦ ꯍꯥꯏꯕꯗꯤ ꯏꯁꯄꯣꯔꯠꯁꯇꯨ ꯌꯥꯝ ꯆꯠꯂꯤ ꯃꯥꯁꯦ ꯃꯇꯝꯗꯨꯗ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯁꯤꯗ ꯃꯥꯅ ꯕꯣꯔꯥ ꯑꯃ ꯂꯣꯜꯍꯜꯂꯤ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯅꯪ ꯕꯣꯔꯥ ꯂꯣꯟꯕ ꯍꯥꯏꯅ ꯑꯃ ꯕꯣꯔꯥꯁꯦ ꯂꯩꯔꯒ ꯂꯪꯅ ꯇꯧꯔꯒ ꯃꯌꯦꯛꯁꯦ ꯍꯥꯞꯄꯒ ꯂꯣꯟꯕꯁꯦ ꯑꯩꯁꯤ ꯃꯗꯨꯒꯤ ꯌꯥꯝꯅ ꯍꯩꯕꯗꯤ ꯅꯠꯇꯦ ꯂꯩꯔꯣꯡꯒꯁꯦ ꯃꯥꯡꯗ ꯊꯝꯕ ꯑꯗꯨ ꯃꯥꯒꯤ ꯑꯃ ꯂꯣꯜꯂꯨ ꯇ꯭ꯔꯦꯟ ꯃꯅꯨꯡꯗꯅꯦ ꯃꯥꯗꯤ ꯂꯥꯏ ꯈꯣꯏꯔꯝꯃꯦꯕ ꯑꯗꯨ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯀꯩꯅꯣꯁꯦ ꯕꯣꯛꯁ ꯃꯆꯥ ꯑꯃ ꯄꯨꯔꯒ ꯑꯗꯨ ꯂꯩꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯑꯅꯧꯕ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯁꯦ ꯏꯁꯇꯤꯜꯒ ꯆꯠꯅꯔꯝꯗꯦ ꯑꯗꯨ ꯃꯥ ꯏꯁꯇꯤꯜꯒꯤ ꯀꯩꯅꯣꯒ ꯂꯩꯕꯤꯗꯅ ꯒ꯭ꯂꯥꯁꯀ ꯂꯩꯕꯤꯗꯅ ꯑꯩꯒꯤ ꯑꯗꯨꯃꯥꯏꯅ ꯌꯣꯛꯄꯤꯔꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯑꯣꯖꯥꯒꯤ ꯌꯨꯝꯗꯨꯗ ꯍꯥꯏꯅ ꯑꯃ ꯏꯖꯔꯤꯁꯦ ꯁꯤꯅ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩꯁꯦ ꯑꯦꯝ ꯑꯦ ꯇꯝꯀꯥꯟꯗ ꯌꯥꯝ ꯋꯥꯅ ꯇꯝꯕ ꯍꯥꯏꯕꯗꯤ ꯑꯩ ꯁꯦꯂꯦꯛꯁꯟꯗꯤ ꯐꯪꯉꯛꯑꯕ 72 ꯁꯤꯗꯅꯤꯀꯣ ꯑꯩ 71ꯗ ꯂꯨꯍꯣꯡꯉꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤ ꯃꯊꯪ ꯂꯥꯛꯀꯗꯣꯔꯤꯕꯅꯤ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯂꯥꯏꯔꯤꯛꯁꯦ ꯇꯝꯖꯔꯒ ꯑꯩꯕꯨ ꯀꯥꯏ ꯂꯩꯔ ꯇꯝꯁꯤꯅꯣ ꯀꯥꯏꯅ ꯌꯥꯝ ꯈꯜꯂꯒ ꯃꯈꯜ ꯑꯉꯥꯡꯁꯤꯅ ꯂꯥꯏꯔꯤꯛ ꯇꯧꯕ ꯌꯥꯔꯛꯇꯕ ꯂꯧꯕꯤꯉꯥꯏꯗꯤ ꯂꯩꯇꯕ ꯀꯩꯗꯧꯕ ꯃꯌꯥꯝ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯃꯥꯏꯅ ꯃꯤ ꯂꯣꯏꯅꯃꯛ ꯊꯦꯡꯅꯔꯤꯅꯦꯕ ꯃꯧ ꯀꯥꯏꯕꯁꯤ ꯑꯣꯏꯕꯁꯤ ꯊꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯁꯤꯗꯗꯤ ꯑꯇꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯩꯁꯦ ꯁꯦꯂꯦꯛꯁꯟ ꯐꯪꯕ ꯑꯍꯥꯟꯕꯁꯤꯗ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯍꯧꯗꯕ ꯌꯥꯗꯦꯅ ꯑꯩꯒꯤ ꯍꯁꯕꯦꯟꯅꯁꯨ ꯌꯥꯝ ꯏꯟꯁꯄꯌꯔ ꯇꯧꯗꯅ ꯃꯥꯅ ꯇꯝꯍꯟꯒꯅꯤ ꯑꯗꯨꯗ ꯑꯩꯁꯦ ꯃꯣꯏꯗ ꯑꯩ ꯈꯣꯡ ꯊꯣꯡꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯕꯨ ꯇꯝꯍꯟꯅꯤ ꯍꯥꯏꯔꯗꯤ ꯑꯇꯩ ꯏꯅꯥ ꯀꯩꯔꯥꯛ ꯈꯪꯕ ꯏꯃꯨꯡ ꯃꯆꯥ ꯃꯁꯨ ꯀꯩꯀꯥꯁꯤꯗꯤ ꯃꯧꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯁꯤꯁꯨ ꯌꯥꯝꯅ ꯃꯤꯅꯣꯛ ꯆꯥꯎꯕ ꯁꯣꯁꯥꯏꯇꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯈꯔꯕꯨ ꯐꯔꯝꯃꯅꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯗꯤ ꯑꯉꯥꯡꯒ ꯂꯧꯕꯤꯅꯕꯁꯤ ꯃꯧꯅꯕꯨ ꯂꯥꯏꯔꯤꯛ ꯇꯝꯃꯦꯕ꯭ꯔꯥ ꯑꯗꯨꯒ ꯀꯩꯅꯣ ꯀꯔꯤ ꯀꯥꯟꯅꯕ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯩ ꯑꯩ ꯁꯥꯎꯅꯤꯡꯗꯅ ꯃꯔꯛꯇꯨꯗ ꯑꯃꯨꯛ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯃꯨꯛ ꯑꯣꯏꯌꯦꯕ ꯁꯤꯡꯖꯃꯩ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ 1973 ꯑꯩꯅ ꯀꯩꯅꯣ ꯑꯉꯥꯡ ꯂꯧꯕꯤꯅꯕꯁꯦ ꯍꯦꯛꯇ ꯆꯦꯟꯈꯤꯕ ꯇꯣꯂꯣꯞ ꯆꯥꯗꯕꯁꯤ ꯎꯕꯗ ꯀꯩꯒꯤ ꯃꯥꯅꯤ ꯑꯁꯦꯡꯕ ꯑꯩ ꯀ꯭ꯔꯣꯁꯇꯣ ꯌꯥꯝꯅ ꯃꯣꯏꯒꯤ ꯄꯦꯜꯍꯟꯕ ꯉꯝꯗꯕꯅꯤ ꯑꯩꯒꯤ ꯇꯣꯂꯣꯞꯇꯨꯒ ꯃꯥꯒ ꯃꯔꯤ ꯂꯩꯅꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯣꯏꯅ ꯍꯦꯛꯇ ꯇꯟꯕ ꯑꯗꯩ ꯑꯩ ꯒꯣꯔꯃꯦꯟ ꯀꯣꯂꯦꯖ ꯑꯣꯖꯥ ꯑꯝꯇ ꯑꯣꯏꯒꯦ ꯄꯩꯁꯥ ꯄꯤꯖꯕ꯭ꯔꯥ ꯀꯩꯅꯣ ꯃꯇꯝꯗꯨꯗ ꯄꯩꯁా ꯄꯤꯖꯔꯤꯅꯤꯀோ ꯑꯗꯨ ꯆꯍꯤ 2ꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ R.K. ꯊꯣꯏꯕꯤꯁꯅꯥꯅ ꯑꯦꯝ ꯑꯦ ꯇꯝꯃꯤꯅꯤ ꯁꯤꯡꯖꯃꯩ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯑꯣꯖꯥ ꯑꯣꯏꯔꯒ ꯃꯥꯅ ꯗꯤꯄꯨꯇꯦꯁꯟꯗ ꯆꯠꯈ꯭ꯔꯤꯕꯅꯤ ꯃꯥꯏ ꯃꯍꯨꯠꯇꯨꯅ ꯑꯩ ꯆꯪꯉꯤꯕꯅꯤ ꯑꯗꯒꯤꯗꯤ ꯑꯩꯁꯨ ꯋꯥꯃꯟꯗꯅ ꯑꯩ ꯊꯥ 3 ꯇꯧꯔꯒ ꯑꯩ ꯇꯣꯛꯈꯤꯕꯒꯤ ꯑꯣꯖꯥ ꯃꯗꯨꯗ ꯑꯩꯅ ꯆꯥꯛꯈꯤꯕ ꯃꯩꯆꯥꯛ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯌꯨꯝꯗꯨꯗ ꯑꯣꯖꯥ ꯅꯨꯡꯁꯤꯈ꯭ꯔꯕꯅꯦ ꯑꯩꯕꯨ ꯂꯨꯅ ꯇꯧꯕ ꯏꯆꯥ ꯁꯔꯣꯖꯤꯅꯤ ꯀꯥꯏꯅ ꯀꯧꯔꯒ ꯑꯗꯨꯒ ꯑꯣꯖꯥꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯁꯨ ꯑꯩ ꯍꯥꯏꯕ ꯉꯝꯖꯔꯣꯏ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯑꯣꯖꯥꯒꯤ ꯌꯨꯝꯗꯨꯗ ꯁꯥꯡꯂꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯑꯀꯤ ꯑꯉꯛꯄ ꯀꯌꯥ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯒꯅꯨ ꯌꯥꯗꯦ ꯅꯣꯡꯃꯇꯁꯨ
ꯍꯧꯈꯤꯕ ꯀꯌꯥꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯁꯤꯡꯖꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯀꯥ ꯑꯀꯨꯝ ꯍꯤꯡꯕ ꯉꯝꯕꯒꯨꯝ ꯇꯧꯏ ꯁꯨꯝ ꯅꯤꯡꯁꯤꯡꯕꯗꯣ ꯑꯩꯒꯤ ꯅꯤꯡꯁꯤꯡꯕꯒꯤ ꯃꯤꯍꯨꯠꯊꯣꯡꯁꯤꯗ ꯀꯨꯏꯈ꯭ꯔꯕ ꯃꯇꯝꯗꯨꯒꯤ ꯇꯅꯤꯛ ꯇꯅꯤꯛꯂꯕ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯀꯌꯥꯅ ꯏꯄꯣꯝ ꯍꯧꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯊꯃꯣꯏꯁꯤꯗ ꯗꯪ ꯌꯩꯔꯦ ꯄꯨꯝꯅꯃꯛ ꯈꯜꯂꯨꯔꯒ ꯅꯤꯡꯁꯤꯡꯂꯨꯔꯒ ꯍꯧꯖꯤꯛꯇꯨ ꯈ꯭ꯌꯥꯎ ꯊꯨꯝꯂꯛꯄꯁꯨ ꯐꯥꯎꯔꯛꯇꯕ ꯅꯠꯇꯦ ꯑꯩꯅ ꯈꯜꯂꯤ ꯃꯁꯤꯁꯨ ꯄꯨꯟꯁꯤ ꯅꯤꯡꯁꯤꯡꯕ ꯌꯥꯎꯗꯕ ꯃꯄꯨꯡ ꯐꯥꯔꯕ ꯄꯨꯟꯁꯤ ꯀꯔꯝꯅ ꯁꯥꯒꯠꯀꯅꯤ ꯄꯨꯟꯁꯤ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯗ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯁꯤꯁꯨ ꯑꯆꯧꯕ ꯀꯌꯥꯠ ꯑꯃꯅꯤ ꯏꯪ ꯁꯣꯛ 1982 JNU ꯍꯥꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥꯗ JN ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥꯗ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯡꯂꯦ ꯊꯃꯣꯏꯁꯤꯗ MA ꯇꯝꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯂꯝꯕꯤ ꯑꯃ ꯂꯩꯔꯛꯄꯁꯤꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯖꯈꯤ BA ꯂꯣꯏꯔꯕ ꯃꯇꯨꯡ MA ꯇꯝꯕ ꯐꯪꯂꯔꯣꯏꯗꯔꯥ ꯈꯟꯕꯃꯛꯇꯗ ꯄꯨꯟꯁꯤꯒꯤ ꯃꯩꯆꯥꯛ ꯑꯃꯁꯨ ꯐꯪꯂꯨꯔꯕꯅꯤ ꯑꯩꯁꯦ ꯑꯗꯨꯕꯨ MA ꯁꯣꯏꯗꯅ ꯇꯝꯍꯟꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯄꯤꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯏꯄꯨꯔꯣꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯗꯨꯗ MA ꯁꯣꯏꯗꯅ ꯇꯝꯕ ꯐꯪꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯑꯁꯥꯗꯣ ꯂꯥꯏ ꯅꯤꯡꯕꯇꯅ ꯏꯊꯧ ꯑꯣꯏꯈꯤ ꯑꯩꯒꯤ MA ꯇꯝꯅꯕꯒꯤꯗꯃꯛꯇ ꯑꯦꯗꯃꯤꯁꯟ ꯇꯦꯁ ꯅꯨꯃꯤꯠꯇ ꯃꯊꯥ ꯁꯥꯗꯨꯅ ꯂꯥꯟꯗꯤ ꯑꯗꯨꯝ ꯍꯧꯈ꯭ꯔꯕꯅꯤ ꯁꯥꯇ꯭ꯔꯒꯤ ꯁꯪꯁꯊꯥꯟ ꯑꯃꯅ ꯄꯔꯤꯈꯥ ꯀꯣꯏꯁꯟ ꯄꯨꯝꯅꯃꯛ ꯃꯩ ꯊꯥꯗꯣꯔꯛꯄꯒꯤ ꯃꯗꯨꯒꯤ ꯇꯥꯟꯊꯤꯁꯤꯡ ꯑꯗꯨꯅ ꯑꯩꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯅ ꯑꯩꯒꯤ ꯄꯔꯤꯈꯥꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕ DM ꯀꯣꯂꯦꯖ ꯀꯦꯝꯄꯁ ꯌꯧꯔꯛꯄꯗꯗꯤ ꯇꯥꯟꯊꯤ ꯃꯀꯨꯞꯁꯤꯡ ꯄꯥꯏꯔꯛꯄꯗꯨ ꯏꯃꯤꯠꯁꯤꯗ ꯁꯪ ꯉꯁꯤꯁꯨ ꯎꯔꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯂꯥꯡꯗꯨꯅ ꯏꯔꯥꯡ ꯇꯧꯗꯨꯅ ꯀꯦꯝꯄꯁꯀꯤ ꯊꯣꯡ ꯊꯤꯡꯖꯤꯟꯈꯤꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯟꯈꯤꯅꯕ ꯂꯥꯎꯔꯛꯄꯗꯨꯗ ꯄꯥꯈꯠꯅꯗꯨꯅ ꯄꯔꯤꯈꯥ ꯊꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯇꯣꯡꯂꯛꯄ ꯁꯥꯏꯀꯜꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯅꯈꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯑꯍꯤꯡ ꯆꯨꯞꯄ ꯂꯩꯇꯥꯗ꯭ꯔꯕ ꯋꯥꯈꯜ ꯄꯔꯦꯡꯅ ꯍꯛꯆꯥꯡꯁꯤ ꯊꯤꯅ ꯑꯣꯠꯈꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯑꯌꯨꯛꯀꯤ ꯄꯥꯎꯆꯦꯗ MA ꯃꯅꯤꯄꯨꯔꯤ ꯇꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯂꯦꯛꯁꯟ ꯇꯦꯁ ꯑꯣꯏꯅ ꯇꯧꯔꯒꯅꯤ ꯄꯔꯤꯈꯥ ꯑꯣꯏꯅꯗꯤ ꯄꯥꯡꯊꯣꯛꯂꯔꯣꯏ ꯅꯁꯥꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯣꯔꯤꯖꯤꯅꯦꯜ ꯃꯥꯔꯛꯁꯤꯠ ꯂꯣꯏꯅ ꯄꯨꯔꯒ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯅ ꯌꯥꯎꯔꯛꯈꯤ ꯄꯥꯎ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤ ꯑꯃꯨꯛꯀꯁꯨ ꯄꯥꯈꯠꯈꯤ ꯁꯦꯂꯦꯛꯁꯟ ꯇꯦꯁ ꯑꯗꯨꯗ ꯃꯥꯔꯛ ꯕꯦꯁꯤꯁꯇ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯇꯝꯁꯤꯗ ꯀꯅꯥꯅ ꯑꯆꯨꯝꯕ ꯇꯧꯔꯤꯕꯒꯦ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯔꯝ ꯀꯌꯥꯗ ꯑꯉꯛꯄ ꯐꯪꯅ ꯃꯣꯠꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ ꯃꯤꯆꯪ ꯁꯪꯒꯜ ꯂꯩꯖꯗꯕ ꯄꯩꯁꯥ ꯂꯩꯖꯗꯕ ꯀꯌꯥ ꯀꯥꯡ ꯈꯊꯥꯡ ꯑꯣꯏꯈꯤꯕꯅ ꯀꯌꯥꯅꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯋꯥꯈꯜ ꯆꯃꯝꯅꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯑꯀꯣꯟꯕꯗ ꯏꯁꯣꯔ ꯂꯩꯔꯤ ꯍꯥꯏꯅ ꯆꯥꯏꯊꯣꯛꯂꯨꯔꯕ ꯋꯥꯈꯜ ꯏꯊꯟꯇ ꯐꯥꯊꯖꯩ ꯅꯨꯃꯤꯠ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯑꯩꯒꯤ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡ ꯃꯦꯇ꯭ꯔꯤꯛꯇꯒꯤ ꯍꯧꯔꯒ BA ꯐꯥꯎꯕꯒꯤ ꯗꯣꯀꯨꯃꯦꯟ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯐꯥꯏꯜ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯑꯩꯍꯥꯛꯅ ꯄꯨꯈꯤ ꯑꯩꯒꯤ ꯁꯥꯏꯀꯜ ꯑꯗꯨꯗ ꯃꯃꯥꯡꯗ ꯑꯩꯒꯤ ꯈꯥꯎꯗꯨ ꯌꯥꯜꯂꯀꯥꯟꯗ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯍꯧꯒꯅꯤ ꯍꯥꯏꯕꯅꯤꯅ ꯑꯗꯨ ꯅꯪꯅꯕ ꯃꯤꯍꯨꯟ ꯁꯨꯗꯕ ꯃꯈꯩ ꯀ꯭ꯋꯥꯀꯩꯊꯦꯜ ꯐꯤꯌꯥꯝ ꯂꯩꯀꯥꯏꯗꯒꯤꯅ DM ꯀꯣꯂꯦꯖ ꯀꯦꯝꯄꯁ ꯇꯥꯟꯅ ꯃꯤꯍꯨꯟ ꯁꯨꯗꯕ ꯃꯈꯩ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯑꯃꯒꯨꯝꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯀ꯭ꯔꯤꯛ ꯏꯟꯅꯕ ꯃꯐꯝꯗꯨ ꯇꯥꯟꯅ ꯌꯧꯔꯛꯏ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯛꯄꯗ ꯄꯨꯟꯅ ꯃꯤ 500ꯃꯨꯛꯅꯤ ꯍꯥꯏꯅꯩ ꯊꯥꯔꯤꯗꯣ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯃꯇꯝꯗꯨꯗ ꯁꯣꯏꯈꯤꯕ ꯑꯃꯅ MA ꯃꯅꯤꯄꯨꯔꯤ ꯍꯥꯡꯗꯣꯔꯦ ꯏꯂꯦꯛꯇꯤቭ ꯃꯅꯤꯄꯨꯔꯤ ꯂꯧꯗꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯕ MA ꯃꯅꯤꯄꯨꯔꯤ ꯍꯥꯡꯗꯣꯔꯦ ꯍꯥꯏꯕꯗꯨꯗ ꯃꯅꯤꯄꯨꯔꯤꯁꯤꯗꯤ ꯂꯣꯏꯅ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤꯅ ꯐꯣꯝꯁꯦ ꯂꯧꯗ ꯂꯧꯔꯕꯖꯥꯠꯅꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯆꯞ ꯆꯥꯅ ꯑꯩꯕꯨ ꯀꯧꯁꯟꯕꯤꯔꯛꯈꯤ ꯁꯩꯁꯤꯗ ꯃꯃꯥꯡꯗ ꯑꯃꯈꯛ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯦ ꯆꯤꯊꯔꯝꯃꯦ ꯑꯀꯣꯟꯕꯗ ꯏꯁꯣꯔ ꯂꯩꯔꯤ ꯈꯜꯂꯒ ꯆꯥꯏꯊꯣꯛꯂꯨꯔꯕ ꯋꯥꯈꯜ ꯏꯊꯟꯇ ꯐꯥꯊꯖꯩ ꯅꯨꯃꯤꯠ ꯑꯗꯨ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯑꯩꯒꯤ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡ ꯃꯦꯇ꯭ꯔꯤꯛꯇꯒꯤꯅ BA ꯐꯥꯎꯕ ꯗꯣꯀꯨꯃꯦꯟ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯐꯥꯏꯜ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯈꯤ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯍꯧꯒꯅꯤ ꯍꯥꯏꯕꯅꯤꯅ ꯄꯨꯡ 10 ꯅꯪꯅꯕ ꯃꯤꯍꯨꯟ ꯁꯨꯗꯕ ꯃꯈꯩ ꯇꯤꯡꯉꯛ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯑꯃꯒꯨꯝꯅ ꯑꯩ ꯆꯠꯈꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯀ꯭ꯔꯤꯛ ꯏꯟꯅꯩ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯛꯄꯗ ꯄꯨꯟꯅ ꯃꯤ 500ꯃꯨꯛꯅꯤ ꯍꯥꯏꯅꯩ ꯑꯩ ꯃꯇꯝꯗꯨꯗ ꯀꯅꯥꯕꯨꯁꯨ ꯎꯔꯨꯗ꯭ꯔꯦ ꯁꯦꯂꯦꯛꯁꯟꯁꯤꯗ ꯇꯧꯕꯤꯔꯛꯂꯕꯗꯤ ꯈꯟꯗꯨꯅ ꯏꯁꯣꯔ ꯅꯤꯡꯗꯨꯅ ꯂꯩꯈꯤ ꯀꯩꯒꯤꯅꯣꯗ ꯑꯩꯗꯤ ꯃꯗꯨꯗ ꯁꯦꯂꯦꯛꯁꯟ ꯇꯧꯗ꯭ꯔꯕꯗꯤ ꯑꯅꯤꯁꯨꯕ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩ ꯐꯪꯉꯔꯣꯏ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯈꯪꯖꯕ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯆꯞ ꯆꯥꯅ ꯑꯩꯕꯨ ꯀꯧꯁꯤꯟꯕꯤꯔꯛꯈꯤ ꯑꯩꯅ ꯈꯪꯖꯕ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯖꯥ ꯑꯃꯅ ꯕꯣꯔꯗꯀꯤ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯕꯤꯔꯝꯃꯤ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯁ꯭ꯔꯤ
asangban pabung minaketani aigi maruoiba bieda phangba maksitu munna study tauki pakhana numinini hokre thangnaba numita parikha haidokpagi pau tare ai MA tamjanningbagi akanba wasak adudi uchinna sinna thungle ai khalle mi chama khangatpada ai yaure selection do mi chama khangaki mikup tuda ai ithanda pungning da emotional poksaki kapsaki ishorbu kayarak thagasaki selection board ki ikai khunaraba ojasin buso hangai leitana thagasaki aibu MA tangam hangani wasatin diba ai ipuroiba busu kayadi mate pungning da thagasaki matam bu phaduna thamba kanana ngambage matam haibasimak maning tamba kadai da leibage matamsi maning yam tammi adum sakki aigi punsi da penjaba amana ai MA tamle aigi class yawa phangjare adugi mathakta yum palak panglakpadasu laptana dem college campus matungda sang naina class yawa phangjare adugi matungda icha anauba chenbi nupi ama oibagi awaba maratuda yamna ma kawamdraba wari amana aikoigi class aduda aigi yungi sagaigi yamna nangnaba imagi mokwa atomba aina di tandan kaujaba sanabadasu maming yana satpa mahasu selection phanglamduna aige MA taminari mahaki class yawa sangba minate sanabata natana settlement office su thabak tawi aduna tandan aina angang oringai nungsi sana mana su yopirakpani aina sumabu yamna nungsi jai phai mapanda su toina sanaba chali thabak tauna sana na tandan MA amuk tamthaduna magi punsibu marek mahau kahaliba aina akhoi tandan mu thagataba ngamde tandan class no pawa yawa ngamtide ai isu nongthangumna phat ngalamba khaktani hojikta khanglakpagum tawri tandanna punsigi phireb amagi damakta MA tamba oirangani aigi magi thabak ingkhang promotion karikra punamaki ma hotnaba yamna dikallaga class di nong ho attend tawgi tandan akoida toina lakhi maramdi aikoina tamliba du semester system assignment subject khudingmak madu singat pagini natrabadi subject be hek leibada MA laloi dawribani tandan ai ano wayumduna toina lakpagi maramdi magi homework mayamdo uthadanabani aduna tandan laklibani noma angangi achapot noma na insangumba kasu leibi mana masing maramdi aina nupa mayumda lakpadadi makhoigi ahalaman kana su leiramdre aduna mana su aibul una tawrakpanina marakta ithanda khanjarakpasu yaw punsi kayagi tanna thanaba yadraba marising na miyoiba bu matam putingmakta ningsinghanduna thamlagadi taibang panba se kayana santi leigadaba noma fudit phuna chuba numit amada tandanna nongna punglup lupa makai egi yumda laki numitu nungdang athengba phawa larik aurai minaki hayeng di submit tawgadaba assignment mana egi dagi sindoki yamna thengna hanki maramdi hayeng di assignment satpagi aroiba numit aigi sedo ngasi submit tawge haibada magi dul yaudrabanina aingondagi sindongnabagidamak hairabada ainasu yadaba ngamkhide maha class yawba ngamdrabasu mathaudi chap chana khangi chak chakro haibadi yade numitu kaudri ngasi pho nungale tandanga iga punna chatuna assignment submit tawminarui wakal sidadi khanki phajarani akumje tu chap manakre adubu aina aikoi tandan karamna hundotuna thanambani mathangi sayolda aigi assignment amadi tandangi su ulap haidong minare paper dudi pabung mohonji chen ngagli badi che ni sigi pabung su samana kibado aigi di C- phanglakle tandangi na B+ phangle che du hek phangbaga ayamna pen khide ai ithanda hek yum yoraga o khongna kapthopi adubu tandanda di sawningba pokhide madi yamna su samjaba mini ma B+ phangba che do aina mute yenge haiduna aina lahore ma su khoi haiduna magi che do aingonda pithoklam aigi thamoida haithong khangraba wa mana kupsin ki bagung akriani ai khudakta larik tamba tongning lakhi khanba makai khalaga itomda amuk phatha jai mai kolgi amot panna thalaba masak ama leiramba wakhalchi leiramba sida wakhalchi pakhan khalaki ahing chumpa tumba chungya heya kidre numito isa pi kodu ko nuna mit kakla mata usin nana nongan bangai ki numitugi ahing do anthong na tu changre
nong hengalak pada iru mai thajaraga chak thonglamlaga ipuroi basu ko le chakre ai kanada so hairamdana oja pabung mohon gi da chalage leble yum chu khangba nate oja pabung gi lekai di khangi masak nai ba oja ni nai kai lekai du da hangbada su loina khanglamgani ai di yum chu khangjadre masini ai wakal ai no oja gi nak ta chaning li ba se pabla puinara ai khangjade numitu ai gi wakal khanba yadre khamba yadre ai gi thamoi gi pen da bo khong kaya se oja gi makham da pen na tam thok ning du ai tumina leiba ngam silaktre tumli ba tha ong gi cha nu pa du poraga na hong pu thok tuna pokhale ai gi lu hong ba da imana happy ra pa jo pa jo igli ba sa bu kon chen du na ai gi paper sin jo ga tanangi paper du ga punna pai du na yum da gi thorok le khaw ma da so hapsalaktre ai su khangi oja gi yum che ekoi da gi kilometer ani muktani ayu oi ba gi hona bi nong po olaga chatpani na numit ka mayok na rabani na humang na pulup heglum le angang su ai su ai na haktang khalui angang sina kaplak trabadi khana lak pa na khana khagem pali gi lambian sida chumna numit ka mai on chana na salak pa na oja gi le kai yok salak le yalang le kai adubu ta seng na oja gi yum di khang bagja banate pori bai sa du kap ti kaplak ke hai bo leng badi aroi bini pakhat man du na ilamba joy pa du lok tholaga amung thupchil laga angang gi makhong du punchil le laksin boy kari boy tawruri oja hoigi leirak machin adu thor aduda leirak tu su ai khangi ai asengba yum du khangjade thoklakpi miyai chalapi nupi amada oja gi yum hangjaru bada nupi du na aingonda muyeng angang da muyeng ha khanjana raga oja gi sangai do mayek sengna takpirami aduga amu haibirami angang gi mamai du humang na pung lubre ne onthong na waramani nangi phiji du na mukta taithok piu dana laibak phabana oja gi yum su lablam dare aina oja gi ge tu tapna hangdok laga changlak pada pak sauraba sumang adu wai phajana taithok laga tanan na saraba dui talan yum dui talan kaunarami mathak makha dani matam du tharam base mangol du dagi he kumtharak pada sumang masi oirapna ningthi jaraba aron ba kauna gi phaga amada famduna table macha amada oja na lairik iduna leirambado oja bu hek ubada swai hek lawi sabrepi handok pasungamda sangsin basungamda aina oja da munna yengduna leir nanganda pori baisa duga hojik ikaiba uchitta ikaiba phaurai oja na magi anok tu dagi hutlaga yengkhatlaga imonda munna yenglaga ngakna aibu koksin birei aisu oja na kaurakpaduda oja gi nakta tapna sangsali oja na lumna haibirei karino saroz na hangna ai sida humang taba makai isu pora da ai nakta lakati aruba kari walai bagino ne moradu da phamu angang du su makok tu humang na loina su le ne oja na ma wafam du hek oja gi wafam du hek loi baga aina ikai ki thadok tu na aina lagri badugi maram sing amata hek sithadana haijaruri aina makha ta tharui aingonda gi copy tawkiba tandangi paper dana ojana b+ pibire aina thawai yamna nungaite adugi ai hoji ojagi da laksari bani ojana magi anoktugi manungdagi ai bu munna yenglaga aduga tapna hairi ipana soiba pudul chakhiba oiramba su yai bema fare nangi assignment to amu ithoro yenge ipa amu yenge animak pira o aingonda ojana paper animak yengi khare ojagi saudaba matawduda aisu akiba yaudana thanga laina haiwi oja aina uchariba paper sidi adumak paper sina adumak yabigadara aina uchariba idinga saigi phangdaba paper do angang su masa ngamde ai thawai nungaite atopa subject ahum amasu leiri oja aigi awaba matawduda aina hanjin haijabagi matawdunara ojana aibu kari khanki bara aina hai aibu haiba indabi kai khangrabi satri ama oina lokhi bara natraga masagi phire bhongdabi anam kanbi nupi amagumna ojana khanbi khibara ai khangde mikutuda ai sukhang khangde aina khangba haibabu ojana aibu munna yengki aigi wakat ojana tabiki ojana aibu chawkide aina puragli ba anoba paper do
ꯑꯣꯖꯥꯅ ꯂꯧꯁꯤꯟꯕꯤꯈꯤ ꯊꯨꯅꯁꯨ ꯄꯤꯊꯣꯛꯄꯤꯔꯛꯈꯤ ꯑꯣꯖꯥꯒꯤ ꯌꯨꯝꯗꯨꯗꯒꯤ ꯍꯜꯂꯛꯄꯗꯗꯤ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯔꯕꯁꯨ ꯑꯩ ꯀꯔꯤꯁꯨ ꯋꯥꯈꯤꯗ꯭ꯔꯦ ꯊꯥ ꯑꯍꯨꯝꯒꯤ ꯏꯆꯥ ꯅꯨꯄꯥꯗꯨ ꯄꯣꯔꯒ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯤ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯃꯤꯌꯥꯝ ꯃꯔꯛꯇ ꯏꯗꯣꯝ ꯍꯜꯂꯛꯈꯤꯕꯤ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯏꯀꯥꯏꯖꯈꯤꯗꯦ ꯑꯩꯅ ꯌꯥꯝꯅꯃꯛ ꯄꯥꯈꯠꯆꯈꯤꯕꯗꯤ ꯑꯣꯖꯥꯅ ꯅꯧꯅ ꯌꯦꯡꯕꯤꯔꯛꯈꯤꯕ ꯆꯦꯗꯨ ꯇꯥꯍꯧꯕꯔꯥ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯒꯤ ꯑꯆꯦꯠꯄ ꯋꯥꯈꯜꯅ ꯊꯃꯣꯏꯗ ꯄꯨꯗꯨꯅ ꯆꯠꯂꯨꯔꯤꯕ ꯈꯣꯡꯆꯠ ꯑꯗꯣ ꯂꯝꯕꯤꯗ ꯍꯜꯂꯛꯅ ꯈꯪꯀꯤ ꯀꯤꯔꯛꯏ ꯌꯥꯝꯅꯁꯨ ꯏꯀꯥꯏꯔꯛꯏ ꯑꯩꯕꯨ ꯌꯥꯝꯅ ꯀꯥꯏꯈ꯭ꯔꯕꯔꯅꯦ ꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥ ꯂꯣꯏꯖꯔꯦ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯒꯤꯗꯤ ꯑꯅꯤꯁꯤꯗꯪ ꯄꯥꯖꯔꯒꯦ ꯍꯥꯏꯅ ꯑꯩ ꯊꯥꯒꯠꯆꯔꯤ 이마부 타가자리 구름자리 이마나 시군바 얌나 퍼스널 오이바 와리시 이톡 비락바세 아함바다 타우나자니 아이디 아코이나 코이 퍼스널 와리 셰어 타우바세 아두가 목 마시기 북 오이나 부토락바시다 이마기 다막다 서포트 타우비리바 푸나막푸 하이타레코 타가자리 에도 ꯄꯨꯡꯁꯤ 1:06 ꯇꯥꯔꯦ ꯑꯗꯣ ꯀꯃꯦꯟ ꯈꯔ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯏꯃꯥ ꯉꯥꯛꯇꯪ ꯄꯣꯊꯥꯕꯤꯌꯨ ꯅꯦꯁꯤ ꯌꯦꯡꯕꯤꯔꯤ ꯑꯍꯜꯂꯨꯞ ꯏꯝꯐꯥꯜꯗꯒꯤ ꯑꯩꯁꯨ ꯑꯣꯖꯥ ꯍꯣꯔꯦꯟ ꯂꯥꯛꯆꯒꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯏꯃꯥꯅ ꯆꯠꯀꯗꯕꯗꯨꯗ ꯅꯦꯁꯤꯅ ꯏꯁꯤ ꯑꯗꯨꯅ ꯏꯃꯥꯁꯦ ꯑꯃꯨꯛ ꯑꯩ ꯃꯅꯥꯛꯇ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯊꯝꯖꯔꯒꯦ ꯑꯩ ꯏꯃꯥ ꯂꯥꯛꯀꯅꯤꯅ ꯑꯩ ꯁꯣꯝꯗ ꯉꯥꯏꯔꯒ ꯂꯩꯖꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩ ꯉꯥꯏꯔꯝꯃꯗꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯅꯦꯁꯤꯅ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯇꯧꯔꯤꯉꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯏꯕꯨꯙꯧ ꯃꯥꯔꯖꯤꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯤꯜꯒ꯭ꯔꯤꯃꯦꯖ ꯇꯧꯖꯕꯗ ꯅꯦꯁꯤꯅ ꯄꯨꯕꯤꯕꯅꯤ ꯑꯗꯣ ꯑꯩꯁꯦ ꯑꯗꯨꯗꯒꯤ ꯍꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯈꯟꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯂꯤ ꯂꯨꯀꯤꯡ ꯏꯟꯋꯥꯔꯗꯁꯦ ꯃꯁꯤ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯁꯦꯝꯖꯔꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯄꯤꯜꯒ꯭ꯔꯤꯃꯦꯖ ꯇꯧꯕꯒꯤ ꯄꯥꯔꯠꯇꯣ ꯑꯗꯨ ꯁꯤꯌꯔ ꯇꯧꯖꯔꯛꯀꯅꯤ ꯑꯗꯣ ꯅꯦꯁꯤꯅ ꯄꯨꯕꯤꯗꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤꯟꯅꯕꯗꯣ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯕꯨද්ධꯁꯨ ꯌꯦꯡꯕꯤꯔꯤ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛꯇꯒꯤ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥ ꯑꯃꯗꯤ ꯆꯦꯆꯦꯕꯨ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯑꯌꯨꯛꯁꯤꯗ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯨꯒ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯕꯨද්ධꯒꯤ ꯀꯩꯅꯣ ꯍꯣꯝ ꯁ꯭ꯇꯦꯁꯦ ꯑꯩꯅ ꯐꯣꯇꯣ ꯈꯔ ꯎꯖꯔꯦ ꯑꯗꯣ ꯃꯊꯪ ꯊꯣꯛꯂꯛꯄꯗꯗꯤ ꯑꯩ ꯁꯣꯏꯗꯅ ꯂꯣꯛꯇꯥꯛ ꯃꯌꯥꯗ ꯂꯩꯅꯤꯡꯉꯤ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯄ ꯇꯥꯔꯦ ꯇꯝꯐꯥ ꯗꯦꯕꯤ ꯌꯦꯡꯕꯤꯔꯤ ꯆꯤꯉꯥꯃꯊꯛꯇꯒꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯕꯨද්ධꯅ ꯃꯈꯥ ꯇꯥꯅ ꯏꯕꯤꯔꯛꯏ ꯄꯨꯛꯀꯩ ꯆꯥꯎꯔꯕ ꯃꯒꯨꯟ ꯂꯩꯔꯕ ꯋꯥꯍꯩ ꯀꯌꯥꯒꯤ ꯂꯩꯆꯤꯜꯅ ꯌꯦꯛꯄꯤꯔꯕ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯄꯥꯎꯗꯝ ꯇꯥꯕꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯅ ꯃꯅꯤꯡ ꯇꯝꯂꯤ ꯏꯃꯥꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯑꯩꯈꯣꯏꯕꯨꯁꯨ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯒꯤ ꯍꯥꯃꯣꯝ ꯄ꯭ꯔꯃꯣꯗꯁꯨ ꯌꯦꯡꯕꯤꯔꯤ ꯀꯦꯅꯥꯗꯥꯗꯒꯤ ꯄ꯭ꯔꯃꯣꯗꯁꯤ ꯏꯃꯥꯁꯤ ꯁꯣꯝꯗ ꯂꯥꯛꯇꯣꯔꯕꯅꯤꯅ ꯀꯦꯅꯥꯗꯥꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯣꯏꯕꯤꯔꯛꯅꯕ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯕꯥꯇꯣꯟ ꯑꯩ ꯇꯧꯖꯔꯒꯦ ꯏꯃꯥꯅꯗꯤ ꯀꯦꯅꯥꯗꯥ ꯆꯠꯁꯤ ꯀꯥꯏꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯥꯒꯤ ꯚꯤꯁꯥꯒꯨꯝꯕ ꯂꯧꯕ ꯈꯣꯠꯄꯗꯨ ꯑꯩ ꯑꯗꯨꯒꯤꯗꯤ ꯌꯦꯡꯗ꯭ꯔꯤ ꯑꯗꯣ ꯄ꯭ꯔꯃꯣꯗꯅ ꯈꯔ ꯈꯣꯡ ꯁꯥꯡꯉꯕꯅꯤꯅ ꯎꯟꯁꯨ ꯎꯅꯅꯤꯡꯉꯤ ꯑꯃꯨꯛꯇꯪ ꯁꯣꯝꯗ ꯅꯍꯥꯟꯃꯨꯛ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯥꯛꯄꯗꯁꯨ ꯎꯅꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯁꯣꯝꯗ ꯑꯃꯨꯛꯇꯪ ꯂꯦꯡꯕꯤꯔꯛꯅꯕ ꯑꯩ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯕꯥꯇꯣꯟ ꯇꯧꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥ ꯉꯁꯤꯗꯤ ꯂꯥꯏꯐ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯒꯤ ꯅꯦꯁꯤꯅ ꯃꯈꯥ ꯇꯥꯅ ꯅꯤꯔꯃꯂꯥ ꯑꯥꯔꯀꯦꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒꯤꯁꯨ ꯄ꯭ꯔꯃꯣꯁꯟꯒꯤ ꯄ꯭ꯔꯃꯣꯁꯟꯒꯤ ꯁꯦꯜ ꯍꯥꯠꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯃꯥꯁꯨ ꯑꯣꯖꯥꯗꯧꯅ ꯊꯧꯅꯥ ꯐꯔꯝꯂꯗꯤ ꯁꯦꯜꯗꯨ ꯃꯁꯤꯗꯤ ꯊꯧꯒꯗꯕꯅꯤꯅꯦ ꯁꯨꯃꯥꯏꯅ ꯄꯤꯈ꯭ꯔꯒ ꯍꯜꯂꯛꯇꯕꯁꯤꯗꯤꯕ ꯃꯁꯤꯗꯤ ꯃꯃꯤꯡꯒ ꯄꯥꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯊꯧꯕ ꯍꯧꯔꯁꯦꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯇꯧꯔꯛꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯗꯗꯤ ꯀꯌꯥꯗꯤ ꯇꯧꯅꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯥꯏ ꯄꯟꯖꯈꯤꯕꯗꯣ ꯏꯃꯥ ꯃꯁꯥꯃꯛꯅ ꯁꯦꯝꯈꯤꯕ ꯃꯥꯒꯤ ꯁꯥꯇ꯭ꯔꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯅ
ꯑꯩꯈꯣꯏ ꯃꯥꯒꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯕꯗꯨꯗ ꯃꯤ ꯑꯍꯟꯁꯤꯅ ꯃꯥ ꯀꯩꯅꯣ ꯂꯥꯛꯑꯒ ꯇꯧꯔꯤꯁꯤꯅ ꯁꯦꯕꯥ ꯇꯧꯒꯦꯅ ꯍꯥꯏꯗꯗꯅ ꯑꯁ ꯐꯥꯏꯜꯗꯣ ꯇꯦꯕꯜ ꯑꯃꯗꯩꯅ ꯇꯦꯕꯜ ꯑꯃ ꯊꯥꯡꯕꯒꯤ ꯄꯩꯁꯥ ꯈꯔ ꯀꯥꯏꯅ ꯏꯃꯥꯗ ꯍꯪꯉꯝꯃꯦ ꯑꯩꯅ ꯃꯗꯨꯒꯤ ꯃꯤꯗꯨ ꯃꯗꯨ ꯋꯥꯔꯤꯗꯨ ꯇꯥꯕꯗꯒꯤꯗꯤ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯕꯦꯚꯥꯔ ꯂꯣꯟꯆꯠ ꯌꯥꯎꯗꯕ ꯊꯕꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯈꯔ ꯍꯦꯟꯕꯁꯦ ꯃꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯒꯤ ꯈꯣꯏꯔꯥꯛꯄꯝ ꯕꯨꯙꯅ ꯏꯃꯥꯒꯤ ꯏꯅꯥꯛ ꯈꯨꯜꯂꯕ ꯃꯁꯤ ꯑꯩꯅ ꯄꯥꯈ꯭ꯔꯕ ꯃꯥꯜꯂꯤ ꯃꯁꯤꯅ ꯀꯩꯅꯣꯅꯤ ꯋꯥꯔꯤ ꯁꯦꯀꯦꯟꯗꯨꯒꯤ ꯀꯃꯦꯟꯠ ꯃꯥꯜꯂꯤ ꯏꯃꯥꯒꯤ ꯏꯅꯥꯛ ꯈꯨꯜꯂꯕ ꯋꯥꯍꯩꯒꯤ ꯂꯩꯆꯤꯜ ꯀꯌꯥꯅ ꯃꯥꯏꯀꯩ ꯑꯃꯗꯤ ꯍꯤꯔꯝ ꯀꯌꯥꯗ ꯆꯔꯥꯡꯅꯔꯤꯕ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯃ ꯌꯦꯛꯄꯤꯗꯨꯅ ꯑꯇꯥꯕ ꯑꯩꯈꯣꯏꯗ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯛꯇꯨꯅ ꯎꯍꯟꯕ ꯉꯝꯃꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯑꯃꯗꯤ ꯆꯦ ꯊꯦꯡꯛ ꯌꯨ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯏꯕ ꯂꯦꯞꯄꯤꯗꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕꯁꯤ ꯑꯗꯨꯝ ꯏꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯋꯥꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯑꯗꯒꯤ ꯏꯄ꯭ꯋꯥ ꯏꯕꯨꯡꯁꯤꯡ ꯌꯥꯝꯅ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯥꯏꯁꯤꯁꯀꯤꯁꯤꯗ ꯑꯩꯈꯣꯏꯅ ꯀꯞꯄ ꯀꯥꯟꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔ ꯂꯩꯕꯁꯦ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯏꯊꯣꯛꯄꯤꯕ ꯀꯩꯒꯤꯅꯣꯒ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯑꯩꯈꯣꯏꯅ ꯐꯤꯜ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯟ ꯁꯤꯒꯨꯝꯕꯁꯦ ꯁꯤ ꯍꯦꯟꯅ ꯈꯪꯕ ꯍꯦꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯀꯥꯟꯗ ꯃꯗꯨꯅ ꯏꯊꯤꯜ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯏꯟꯁꯄꯤꯔꯦꯁꯟ ꯑꯣꯏꯕꯗꯣ ꯃꯗꯨꯅꯤ ꯑꯩꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯒꯤ ꯑꯩꯅ ꯇꯝꯖꯕ ꯁꯤ ꯑꯗꯒꯤ ꯅꯦꯁꯤꯅ ꯑꯣꯖꯥꯒꯤ ꯊꯧꯅꯥꯁꯦ ꯑꯉꯛꯄꯅꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯒꯤ ꯅꯦꯁꯤ ꯍꯣꯏ ꯑꯗꯒꯤ ꯉꯁꯥꯏ ꯅꯦꯅꯦ ꯂꯥꯏꯖꯥ ꯅꯦꯅꯦ ꯑꯔꯨꯅꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯃꯥꯁꯦ 77 yearsꯅꯤ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯣꯟꯊꯕ ꯌꯥꯎꯏ ꯃꯥꯒꯤ ꯁꯨꯝ ꯋꯥꯈꯜꯒꯨꯝꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯀꯃꯦꯟꯁꯦ ꯄꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯣꯐꯂꯥꯏꯟꯗ ꯄꯥꯕꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯗꯨꯝ ꯑꯩ ꯇꯥꯔꯤ ꯃꯤꯡꯗꯪ ꯑꯣꯏꯔꯁꯨ ꯑꯗꯨꯒ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯁꯦ ꯅꯨꯡꯁꯤꯕꯁꯤꯅ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯕꯁꯤ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯩꯅꯒ ꯈꯪꯖꯕꯁꯦ ꯑꯩ ꯍꯥꯟꯅ ꯀꯔꯤꯝ ꯈꯪꯖꯕ ꯅꯠꯇꯦꯗ ꯃꯥꯅ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯁꯤꯗ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯗꯤꯚꯣꯁꯟꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯁꯤꯁꯨ ꯈꯪꯍꯟꯕ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯊꯧꯅꯥꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯌꯨꯛ ꯉꯟꯇꯥ ꯑꯣꯏꯔꯒꯁꯨ ꯉꯥꯛꯇꯪ ꯑꯩꯈꯣই ꯄꯨꯟꯃꯤꯟꯅꯕꯁꯤ ꯇꯝꯐꯥꯗꯦꯕꯤ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯅ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯁꯦꯀꯦꯟꯒꯤ ꯋꯥꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯤꯃꯦꯟ ꯊꯣꯛꯏꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯣꯔꯤꯖꯤꯅꯦꯜ ꯏꯔꯀꯥꯟꯗ ꯃꯥꯅ ꯄꯦꯄꯔꯁꯤ ꯁꯦꯝ ꯄꯦꯄꯔꯁꯦ B+ ꯐꯪꯗ꯭ꯔꯤꯁꯦ ꯃꯥꯅ ꯑꯣꯖꯥꯗꯨꯅ ꯌꯦꯡꯕ ꯀꯥꯟꯗ ꯃꯥꯒꯤ ꯂꯤꯇꯜ ꯕꯤꯠ ꯑꯟꯀꯟꯁꯤꯌꯁꯂꯤ ꯅꯨꯄꯤ ꯑꯃꯒꯤ ꯖꯖꯃꯦꯟ ꯌꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯃꯥꯅ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯔꯛꯄ ꯀꯥꯟꯗ ꯃꯥꯗꯤ ꯃꯆꯥ ꯆꯦꯟꯕꯗꯨꯅ ꯃꯥꯅ ꯏꯔꯛꯄ ꯕꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯃꯃꯤ ꯇꯥꯕꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒꯨꯝꯕꯅ ꯄꯥꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯟꯀꯟꯁꯤꯌꯁꯂꯤ ꯕꯥꯏꯁ ꯂꯩꯕꯁꯦ ꯅꯨꯄꯤꯗ ꯑꯣꯏꯔꯣ ꯅꯨꯄꯥꯗ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯕꯤꯔꯤꯕ ꯑꯇꯩ ꯃꯌꯥꯝꯒꯤ ꯃꯃꯤꯡ ꯄꯟꯖꯗ꯭ꯔꯒꯁꯨ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯏꯃꯥꯅ ꯑꯦꯅꯤ ꯑꯦꯗꯤꯁꯅꯦꯜ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ 35ꯃꯨꯛ ꯆꯠꯂꯛꯑꯦ ꯑꯗꯨ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯑꯩꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯉꯣꯟꯗ ꯊꯦꯡꯅꯈꯤꯕꯗ ꯌꯥꯝ ꯀꯟꯅ ꯃꯇꯝꯗꯨꯗꯗꯤ ꯄꯨꯔꯥ ꯍꯤꯠꯅꯦꯕ ꯑꯩ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯍꯤꯠꯇꯨ ꯂꯣꯏꯅ ꯃꯥꯡꯈ꯭ರೆ ꯑꯥꯏ ꯁꯣꯜꯂꯦ ꯑꯗꯨ ꯑꯣꯏꯁꯨ ꯑꯥꯏ ꯁꯣꯜꯂꯒꯁꯨ ꯀꯣꯛꯇꯨꯗꯗꯤ ꯀꯥꯎꯕ ꯉꯝꯗꯗꯅ ꯑꯩꯅ ꯏꯖꯕꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯥꯕꯤꯕꯁꯦ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯄꯥꯊꯣꯛꯆꯔꯤꯁꯦ ꯍꯣꯡꯉꯕ ꯃꯇꯨꯡꯗꯁꯨ
ꯐꯣꯡꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯅꯣꯏꯕꯁꯦ ꯑꯩꯁꯦ ꯂꯦꯞꯄ ꯉꯝꯗꯕ ꯑꯉꯥꯡ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯁꯤꯁꯨꯅꯦ ꯑꯩꯒꯤ ꯈꯣꯡꯆꯠꯁꯦ ꯂꯥꯏꯐꯀꯤ ꯈꯣꯡꯆꯠꯁꯦ ꯈꯤꯇꯪ ꯇꯥꯏꯌꯣꯟꯅꯔꯦꯀꯣ ꯌꯨꯝꯗ ꯑꯗꯨꯝꯒ ꯂꯩꯔꯒ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯅ ꯀꯩꯅꯣ ꯏꯆꯥ ꯏꯃꯧꯒ ꯑꯗꯨ ꯀꯥꯗꯒ ꯂꯩꯕ ꯅꯠꯇꯕ ꯂꯝ ꯂꯝꯗ ꯂꯩꯕ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯩꯅ ꯊꯨꯡꯈꯤꯗꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯑꯩ ꯏꯆꯥꯒꯤꯗꯗꯤ ꯑꯩꯅ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯑꯗꯒꯤ ꯃꯣꯏꯒꯤ ꯀꯔꯤ ꯀꯔꯥ ꯈꯔ ꯏꯆꯥ ꯏꯁꯨꯁꯤꯡꯗꯣ ꯎꯅꯕ ꯈꯣꯠꯅꯕꯒꯤ ꯕꯣꯟꯗꯤꯡꯗꯣ ꯃꯗꯨ ꯇꯧꯕꯁꯤꯗ ꯂꯝꯁꯦ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯕ ꯂꯝ ꯑꯃꯈꯛꯇ ꯑꯣꯏꯗ꯭ꯔꯕ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯃ ꯂꯩꯔꯅꯤ ꯗꯦꯜꯂꯤꯗ ꯑꯃ ꯂꯩꯔꯅꯤ ꯑꯗꯒꯤ ꯕꯣꯝꯕꯦꯗ ꯂꯩꯔꯤꯕ ꯏꯆꯥꯁꯦ ꯑꯩꯒ ꯂꯩꯃꯤꯟꯅꯩ ꯍꯧꯖꯤꯛ ꯑꯗꯒꯤ ꯑꯃꯨꯛ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯤꯁꯤꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯤ ꯆꯠꯇꯕ ꯌꯥꯗꯕꯁꯤ ꯇꯧꯔꯛꯄꯗ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯅ ꯉꯥꯡꯒꯗꯕ ꯑꯩꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯉꯥꯡꯍꯧꯔꯒꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯦ ꯈꯤꯇꯪ ꯊꯨꯅꯤ ꯀꯥ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯁꯦ ꯑꯩꯉꯣꯟꯗ ꯅꯔꯚꯁ ꯈꯔ ꯑꯣꯏꯔꯛꯄꯗꯨꯅꯦꯕ ꯑꯗꯨꯅ ꯏꯆꯥꯁꯤꯡꯁꯤꯅ ꯅꯨꯡꯁꯤꯕꯤꯃꯟꯗꯅ ꯏꯅꯥꯎꯁꯤꯡꯁꯤꯅꯀꯣ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕꯁꯦ ꯑꯩ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯇ ꯃꯣꯏꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯦ ꯍꯥꯏꯅ ꯑꯩ ꯂꯧꯖꯒꯅꯤ ꯀꯩꯒꯤꯅꯣꯗ ꯃꯁꯤ ꯑꯩꯅꯁꯨ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯑꯇꯣꯞꯄ ꯃꯇꯝ ꯑꯃꯗꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯗꯤ ꯑꯩꯅ ꯀꯅꯥꯒꯤꯁꯨ ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯔꯣꯏꯀꯣ ꯃꯣꯏꯅ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯅꯒ ꯏꯕꯦꯝꯃ ꯔꯨꯅꯥꯅ ꯇꯧꯕꯤꯔꯤꯕ ꯂꯥꯏꯖꯅ ꯔꯥꯖꯀꯨꯃꯥꯔꯤꯅꯒ ꯇꯧꯕꯤꯔꯤꯕ ꯑꯗꯒꯤ ꯃꯆꯦꯃꯛꯅꯦ ꯈꯜꯂꯒ ꯇꯧꯔꯤꯁꯦ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯉꯥꯛꯇꯅ ꯑꯣꯏꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯈꯜꯂ ꯀꯥꯟꯗ ꯑꯩꯅ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯈꯣꯏꯔꯝꯖꯔꯤ ꯑꯗꯨꯒ ꯃꯊꯪꯗꯗꯤ ꯑꯩ ꯊꯥꯡꯖꯁꯤ ꯌꯨ ꯑꯦꯁꯇ ꯑꯩ ꯀꯩꯗꯧꯉꯩ ꯊꯨꯡꯗꯧꯅꯣ ꯗꯦꯜꯂꯤꯗꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯈꯛꯇꯅꯦ ꯑꯩꯅ ꯂꯩꯗꯣꯏꯁꯦ ꯇꯥꯡ 13ꯇꯨꯃ ꯑꯩ ꯋꯥꯗꯅ ꯇꯧꯔꯅꯤ ꯑꯗꯩ 13, 24, 25ꯗ ꯑꯩ ꯁ꯭ꯇꯥꯔꯠ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯊꯥꯡꯖꯗꯨ ꯌꯧꯔꯝꯃꯕ ꯑꯩ ꯑꯗꯨꯝ ꯀꯟꯈꯠꯂꯅꯤ ꯚꯤꯇꯥꯃꯤꯟꯂ ꯀꯩꯅꯣꯝ ꯆꯥꯁꯤꯜꯂꯒ ꯑꯗꯨꯒ ꯑꯗꯨꯃ ꯑꯩ ꯆꯠꯊꯖꯔꯛꯀꯦ ꯑꯗꯣ ꯁꯤꯃꯗꯤ ꯑꯩꯅ ꯂꯥꯁ in my journey ꯍꯥꯏꯇꯥꯔꯦ ꯃꯁꯤꯃꯗꯤ ꯑꯩꯅ ꯉꯝꯃꯤ ꯃꯈꯩ ꯑꯩꯅ ꯉꯝꯕ ꯀꯦꯄꯥꯁꯤꯇꯤꯗꯣ ꯑꯗꯨꯅ ꯑꯩꯅ ꯃꯁꯛ ꯇꯥꯛꯀꯗꯕꯁꯨ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯤ ꯆꯍꯤ ꯚꯥꯕꯤꯅꯤ ꯑꯔꯤꯕꯝꯒꯤ 12 ꯁꯨꯕ ꯆꯍꯤ ꯆꯥꯒꯤ ꯏꯃꯥ ꯀꯥꯏꯅꯒ ꯄꯤꯔꯛꯏꯒꯁꯦ ꯁꯤ ꯇ꯭ꯔꯦꯟꯗ ꯄꯨꯔ ꯆꯠꯂꯗꯕꯅꯦ ꯑꯩꯅ ꯁꯩꯔꯦꯡ ꯑꯅꯤꯗ ꯑꯣꯏꯔꯁꯨ ꯂꯥꯛꯀꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯃꯣꯃꯦꯟꯠ ꯑꯔꯣꯏꯕ ꯐꯥꯎꯁꯦ ꯑꯩꯅ ꯉꯝꯃꯤꯈꯩ ꯇꯧꯖꯒꯦꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯕ꯭ꯂꯦꯁꯤꯡ ꯅꯤꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯍꯌꯦꯡꯒꯤ ꯊꯥꯡꯖꯗ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯃꯗ ꯏꯆꯥꯒꯤꯗꯔꯥ ꯏꯆꯥ ꯅꯨꯄꯤ ꯑꯍꯟꯒꯤꯗꯔꯥ ꯑꯗꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯨꯃꯤꯠꯀ ꯄꯥꯕ ꯊꯣꯛꯆꯜꯂꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯃꯊꯪꯒꯤꯁꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯇꯧꯃꯤꯟꯅꯔꯅꯤ ꯑꯗꯣ ꯏꯃꯥꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯤꯗ ꯌꯧꯕꯤꯔꯛꯑꯣ ꯂꯝꯕꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯒ ꯌꯥꯝꯅ ꯁꯤ ꯏꯃꯥꯒꯤ ꯏꯆꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯏꯃꯥꯅ ꯄꯣꯛꯄꯗ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜꯂꯤ ꯃꯔꯤꯈꯛ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛ ꯆꯣꯡꯊꯣꯛꯄꯤꯔꯛꯏ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯕꯨꯙꯅ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟꯗꯁꯨ ꯊꯣꯡꯁꯤ ꯏꯃꯥꯒꯤ ꯂꯥꯏꯔꯤꯛ ꯃꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯗ ꯑꯩꯅ ꯍꯥꯏꯔꯛꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯨꯔ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯤ ꯇꯦꯂꯤꯡ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇꯧꯕꯗ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟꯗ ꯕꯨꯙꯅ ꯏꯟꯚꯥꯏꯠ ꯄꯤꯕꯤꯔꯛꯄꯁꯦ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯥꯟꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯅ ꯊꯕꯛ ꯑꯃ ꯇꯧꯔꯛꯄꯗ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯅꯦꯅ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯁꯦ ꯑꯍꯜ ꯂꯃꯟ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯂꯨꯀꯤꯡ ꯏꯟꯋꯥꯔꯗ ꯀꯥꯏꯅ ꯇꯧꯔꯛꯏꯁꯦ ꯑꯩꯈꯣꯏꯅ ꯑꯍꯜ ꯂꯃꯟꯅ ꯃꯥꯅ ꯅꯤꯡꯖꯕ ꯂꯥꯏꯒ ꯈꯣꯏꯔꯝꯖꯕꯗ ꯑꯩꯈꯣꯏꯒꯤ ꯗꯤꯐ꯭ꯔꯦꯟꯁ ꯑꯣꯐ ꯑꯣꯄꯤꯅꯤꯌꯟ ꯂꯩꯔꯒꯁꯨ ꯃꯉꯣꯟꯗ ꯇꯥꯊꯤ ꯍꯦꯛ ꯆꯩꯕꯤꯕ ꯑꯁꯤꯒꯨꯝꯕ ꯕꯦꯕꯥꯔꯁꯦ ꯑꯩꯗꯤ ꯏꯁꯥꯅ ꯑꯩ ꯊꯥꯖꯗ꯭ꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯀꯩꯅꯣꯝꯃ ꯇꯧꯖꯕꯗ ꯑꯗꯒꯤ ꯑꯩꯈꯣꯏ ꯔꯤꯜꯗꯣ ꯍꯧꯖꯤꯛ ꯁꯦꯝꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯊꯣꯛꯀꯠꯂꯛꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒ ꯄꯣꯠꯀ ꯌꯣꯜꯂꯀꯥꯟꯗ ꯂꯩꯖꯕ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯁꯤꯕꯁꯦ ꯍꯦꯟꯒꯠꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨ ꯃꯊꯪꯒꯤ ꯀꯩꯅꯣꯗ ꯋꯤꯛꯇ ꯑꯃꯨꯛ ꯁꯣꯏꯗꯅ ꯎꯅꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯊꯔꯛꯏꯁꯦ ꯋꯤꯛꯂꯤ ꯑꯅꯤꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯑꯌꯨꯛꯇ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯔꯤꯐ꯭ꯂꯦꯛꯇꯤꯞ ꯃꯣꯠꯇ ꯕꯣꯠ ꯂꯤꯇꯔꯦꯆꯔ ꯑꯦꯁ ꯋꯦꯜ ꯑꯦꯁ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯀꯟꯚꯔꯁꯦꯁꯟꯁꯤ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯀꯟꯚꯔꯁꯦꯁꯟꯁꯤꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯏꯁꯀꯣꯟꯅ ꯍꯧꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯣꯜꯔꯦꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄꯤꯜꯒ꯭ꯔꯤꯃꯦꯖꯁꯦ ꯇꯧꯔꯒ ꯐꯨꯇꯦꯖꯇꯤ ꯂꯩꯔꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ
ꯑꯗ ꯃꯁꯤ ꯃꯇꯥꯡ ꯆꯥꯕꯗ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯅ ꯃꯄꯥꯟꯒꯤ ꯂꯝꯒꯤ ꯃꯤꯁꯨ ꯀꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯤꯁꯨ ꯄ꯭ꯔꯖꯦꯟ ꯇꯧꯅꯕ ꯑꯣꯏꯅ ꯁꯦꯝꯖꯔꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯣꯠ ꯑꯗꯨꯒ ꯏꯟꯄꯨꯠ ꯐꯤꯗꯕꯦꯛ ꯑꯗꯨꯒ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯌꯨ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯊꯥꯡꯖꯗ ꯎꯅꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯄꯨꯝꯅꯃꯛꯅꯁꯨ ꯇꯧꯕꯤꯌꯨ ꯍꯥꯏꯅꯁꯨ ꯇꯧꯖꯩ